ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯃꯤꯔꯝꯂꯦꯟꯗ ꯂꯥꯏ ꯑꯅꯤꯈꯛ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯔꯣꯟꯕ ꯃꯤꯋꯥ ꯑꯃ ꯂꯥꯏꯔꯝꯂꯦꯟꯗ ꯅꯤꯡꯐꯨꯡ ꯉꯥꯡꯅꯕ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏ ꯑꯅꯤꯗꯨꯅ ꯃꯤꯔꯝꯂꯦꯟꯗ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯃꯁꯨ ꯂꯣꯟꯅ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯤꯋꯥ ꯑꯃꯁꯨ ꯑꯃꯨꯛ ꯂꯥꯏꯔꯝꯂꯦꯟ ꯑꯗꯨꯗ ꯁꯟꯗꯣꯛꯅꯔꯝꯃꯤ꯫ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯂꯥꯏꯔꯝꯂꯦꯟꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯁꯨ ꯑꯣꯏꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕꯅꯤꯅ꯫ ꯂꯥꯏꯔꯝꯂꯦꯟꯗ ꯂꯥꯏ ꯈꯔ ꯃꯤꯋꯥ ꯉꯥꯡꯅꯔꯤ꯫ ꯂꯥꯏ ꯅꯨꯄꯤ ꯑꯃꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯐꯣꯡꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯤꯔꯝꯂꯦꯟꯗ ꯂꯣꯟꯅ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯔꯤꯅꯦ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯔꯛꯇꯨꯗ ꯃꯆꯥ ꯑꯃ ꯑꯃꯨꯛ ꯐꯣꯡꯅ ꯄꯣꯛꯂꯛꯄꯅꯤ ꯍꯥꯏꯔꯤꯅꯦ꯫ ꯂꯥꯏ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯉꯥꯡꯕꯨ ꯐꯣꯡꯅ ꯄꯣꯛꯇ꯭ꯔꯗꯤ ꯂꯣꯟꯅ ꯄꯣꯛꯀꯦ ꯍꯥꯏꯔꯣꯏꯗ꯫ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯃꯔꯩ ꯌꯦꯠꯂꯛꯈꯤꯅꯨ ꯍꯥꯏ ꯋꯥꯅꯤ꯫ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯗꯣ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯂꯩꯔꯨꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯣ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯨ ꯇꯥꯔꯛꯏꯅꯤꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯥꯏꯕꯪ ꯃꯤꯔꯛꯇꯁꯨ ꯇꯤꯟꯕ ꯌꯥꯗ, ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯇꯤꯟꯕ ꯌꯥꯗ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝ ꯑꯃꯗ ꯍꯤꯡꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯇꯥꯔꯤꯌꯦ꯫ ꯀꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯥꯏꯁꯤꯡꯁꯤꯁꯨ ꯇꯧꯕ ꯉꯝꯕ ꯌꯥꯝꯅ ꯂꯩꯔꯦꯀꯣꯏꯇꯥ꯫ ꯂꯥꯏ ꯅꯨꯄꯤ ꯑꯃꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤꯋꯥ ꯉꯥꯡꯅꯕꯁꯤ ꯂꯥꯏ ꯅꯨꯄꯥꯁꯤꯡꯁꯨ ꯌꯥꯝ ꯄꯥꯝꯅꯔꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯤꯋꯥ ꯉꯥꯡꯅꯕꯁꯤꯃꯨꯛ ꯃꯇꯝ ꯂꯦꯟꯕ ꯅꯨꯡꯉꯥꯏꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨ ꯈꯪꯅꯔꯛꯄꯗꯒꯤ ꯏꯍꯦ ꯀꯥꯎꯏꯅꯦ, ꯂꯥꯏ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯂꯦꯝꯅ ꯂꯩꯒꯗꯕꯅꯤꯀꯣ꯫ ꯂꯥꯏ ꯅꯨꯄꯤ ꯑꯃꯗꯨꯅ ꯀꯩꯝ ꯈꯜꯂꯨꯅꯨ, ꯑꯩꯈꯣꯏꯅꯤꯅ ꯉꯥꯡꯅꯔꯤꯕꯁꯦ ꯇꯨ ꯑꯥꯗ ꯑꯩꯈꯣꯏ ꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯂꯥꯏ ꯍꯅꯨꯕꯁꯤꯅ ꯂꯣꯏꯅ ꯇꯥꯈ꯭ꯔꯕꯅꯤ꯫ ꯃꯥꯁꯨ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯈ꯭ꯔꯕ ꯂꯥꯏ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯣ ꯂꯥꯏ ꯅꯤꯡꯊꯧꯗ ꯃꯔꯥꯏꯅ ꯇꯝꯖꯔꯨꯁꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯠꯇꯅ ꯈꯪꯅꯗꯕ ꯃꯤꯔꯝꯂꯦꯟꯒꯤ ꯃꯐꯝ ꯑꯃꯗꯅꯤ꯫ ꯃꯅꯤꯜ ꯌꯥꯝꯅ ꯀꯥꯕ ꯆꯍꯤ ꯆꯨꯞꯄ ꯀꯣꯡꯒꯣꯜ ꯁꯧꯔꯒ ꯂꯩꯕ ꯏꯐꯨꯠ ꯑꯃꯗꯅꯤ꯫ ꯏꯐꯨꯠ ꯑꯗꯨꯗ ꯃꯇꯝꯒꯤ ꯉꯥ ꯃꯈꯜ ꯀꯌꯥ ꯑꯇꯣꯞꯄ ꯂꯣꯛꯁꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯉꯥꯁꯤꯡꯗꯨꯅ ꯍꯧꯖꯤꯛ ꯀꯣꯡꯒꯣꯜꯗ ꯁꯧꯔꯒ ꯂꯩꯕ ꯏꯐꯨꯠ ꯑꯗꯨꯗ ꯍꯦꯛ ꯇꯥꯁꯤꯟꯕꯒ ꯉꯥꯁꯤꯡꯗꯨ ꯃꯥꯡꯈꯤ꯫ ꯅꯣꯡꯃ ꯏꯐꯨꯠ ꯑꯗꯨꯒ ꯁꯝꯅꯕ ꯂꯣꯛ ꯑꯃꯗ ꯊꯦꯡꯒꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯀꯨꯝꯊꯔꯛꯏ꯫ ꯊꯦꯡꯒꯨ ꯂꯥꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯦꯡꯒꯨ ꯑꯃꯣꯝꯗ ꯅꯨꯄꯤ ꯂꯥꯞꯅꯁꯨ ꯀꯨꯝꯊꯒꯨꯝꯁꯤꯗ, ꯇꯥꯏꯕꯪ ꯃꯤ ꯊꯦꯡꯅꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯊꯤꯔꯤꯕ ꯃꯅꯤ ꯃꯨꯛꯇꯥ ꯊꯣꯛꯄ ꯑꯉꯛꯄꯅ ꯊꯜꯂꯕ ꯏꯐꯨꯠꯇꯣ ꯌꯧꯕꯗꯤ ꯀꯔꯝꯅ ꯆꯠꯀꯅꯤ? ꯂꯝꯕꯤꯗꯣ ꯅꯣꯡ ꯆꯨꯕ ꯉꯥꯏꯔꯒ ꯆꯠꯄꯅ ꯐꯗꯧ ꯃꯥꯜꯂꯦ꯫ ꯇꯥꯏꯕꯪ ꯃꯤꯗꯤ ꯅꯣꯡ ꯆꯨꯔꯗꯤ ꯂꯣꯛꯅꯨꯡ ꯃꯅꯨꯡꯗ ꯆꯪꯗꯕꯅꯤ꯫ ꯅꯣꯡ ꯆꯨꯕꯒꯤ ꯃꯇꯝꯁꯤꯕꯨ ꯊꯦꯡꯒꯨ ꯂꯥꯕꯗꯨ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯒ ꯑꯇꯤꯌꯥꯁꯤꯁꯨ ꯅꯨꯃꯤꯠꯅ ꯄꯨꯝꯂꯪ ꯂꯩꯆꯤꯡ ꯑꯝꯇ ꯊꯥꯗꯦꯅꯦ, ꯉꯥꯜꯂꯤꯅꯦꯁꯦ꯫ ꯏꯄꯨꯔꯣꯏꯕ ꯊꯦꯡꯒꯨ ꯅꯣꯡ ꯇꯥꯕ ꯉꯥꯏꯔꯒ ꯂꯩꯔꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯄꯥꯟꯗꯝꯗꯤ ꯊꯦꯡꯊꯈꯤꯕ ꯌꯥꯏ꯫ ꯏꯐꯨꯠ ꯑꯃꯗꯒꯤ ꯐꯥꯎꯒꯠꯂꯛꯀꯅꯤ ꯍꯥꯏꯔꯤꯕ ꯃꯁꯛ ꯈꯪꯗꯕ ꯄꯣꯠ ꯑꯗꯣ ꯑꯍꯥꯟꯕ ꯎꯕ ꯉꯝꯕꯗꯨꯅꯤ ꯃꯍꯩ ꯐꯪꯒꯅꯤ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯣ ꯊꯦꯡꯒꯨ ꯑꯃꯨꯛ ꯂꯨꯒꯗꯧꯔꯤꯗ ꯑꯩꯈꯣꯏꯅꯤ ꯈꯣꯡꯆꯠ ꯑꯁꯦ꯫ ꯐꯔꯦ, ꯏꯁꯤꯡ ꯃꯌꯥꯏꯁꯤꯗꯗꯤ ꯆꯠꯂꯒꯨꯝꯁꯤ꯫ ꯂꯣꯛ ꯑꯁꯤꯒꯤ ꯃꯇꯥꯏꯗꯅꯦ ꯍꯦꯛꯇ ꯆꯠꯂꯁꯤ꯫ ꯇꯥꯏꯕꯪ ꯃꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯐꯥꯅꯅꯕ ꯏꯁꯤꯡꯗ ꯊꯥꯛꯄ ꯂꯥꯡꯗ ꯑꯩꯈꯣꯏꯅꯤꯁꯦ ꯊꯨꯕ ꯌꯥꯏ꯫ ꯃꯔꯝꯁꯤꯅ ꯏꯁꯤꯡ ꯂꯩꯔꯥꯏꯁꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏꯅꯤ ꯆꯠꯂꯁꯤ꯫ ꯊꯦꯡꯒꯨ ꯂꯥꯕ ꯑꯃꯣꯝ ꯑꯅꯤꯗꯨ ꯂꯣꯛ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯆꯠꯈ꯭ꯔꯦ꯫ ꯂꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯎꯃꯪ ꯑꯃꯁꯨ ꯂꯩꯔꯝꯂꯤ꯫ ꯎꯃꯪ ꯑꯗꯨꯗ ꯎꯅꯥ ꯋꯥꯅ ꯁꯦꯠꯄ ꯃꯀꯣꯛꯇ ꯎꯆꯦꯛ ꯃꯇꯨ ꯊꯦꯠꯄ ꯃꯤꯑꯣꯏ ꯈꯔ ꯎ ꯄꯥꯝꯕꯤ ꯑꯆꯧ ꯑꯆꯧꯕ ꯍꯧꯕ ꯃꯔꯛ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯣꯂꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯆꯠꯅ ꯎꯏ, ꯑꯩꯗꯤ ꯏꯐꯨꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯈꯔꯁꯨ ꯁꯣꯛꯂꯒꯅꯦ ꯄꯨꯔꯛꯀꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯁꯤꯔꯤ ꯂꯥꯡꯅ ꯍꯥꯏꯖꯟꯅꯔꯒ ꯌꯣꯟꯒꯅꯤ ꯑꯩꯗꯤ꯫ ꯂꯣꯛꯇꯨꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯗꯨ ꯍꯥꯟꯅ ꯈꯟꯈꯤꯅꯨ ꯃꯣꯂꯤ, ꯑꯩꯈꯣꯏ 100 ꯂꯥꯛꯄꯗ ꯑꯩꯈꯣꯏ 4 ꯈꯛꯇꯅꯤ ꯍꯤꯡꯍꯧꯔꯤꯕꯁꯦ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯪꯒꯗꯧꯔꯤꯕꯁꯦ ꯀꯣꯡꯒꯣꯜ ꯉꯥꯛꯇ ꯀꯥꯕ ꯏꯐꯨꯠ ꯑꯗꯨꯗ ꯐꯥꯎꯒꯠꯂꯛꯀꯗꯧꯔꯤꯕ ꯄꯣꯠ ꯑꯗꯨ ꯀꯔꯤꯅꯣ, ꯃꯁꯤꯅꯤ ꯍꯥꯟꯅ ꯈꯪꯒꯗꯧꯔꯤꯕꯁꯦ꯫ ꯃꯔꯛꯇꯨꯗꯒꯤ ꯇꯣꯃꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯣꯍꯣ, ꯀꯔꯤꯒꯨꯝꯕ ꯁꯅꯥ ꯃꯅꯤ ꯃꯨꯛꯇꯥ ꯉꯥꯛꯇ ꯐꯥꯎꯒꯠꯂꯛꯄ ꯇꯥꯔꯕ ꯑꯩꯗꯤ ꯃꯀꯨꯞ ꯃꯇꯥ ꯐꯥꯎꯕ ꯆꯤꯊꯗꯅ ꯀꯣꯠꯂꯒ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯂꯣꯛꯇꯨꯝꯅ ꯉꯥꯏꯈꯣ, ꯅꯣꯏꯒꯤ ꯋꯥꯈꯜꯗꯣ ꯐꯃꯟꯈ꯭ꯔꯦ꯫ ꯏꯁꯤꯡꯗꯣ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯅ ꯁꯣꯛꯄ ꯊꯦꯡꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯥꯟꯅ ꯈꯪꯗꯕ ꯌꯥꯈꯤꯔꯣꯏ꯫ ꯃꯔꯝꯗꯤ ꯀꯣꯡꯒꯣꯜ ꯀꯥꯕ ꯏꯁꯤꯡ ꯍꯥꯏꯕꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯁꯤꯡꯁꯦ ꯑꯁꯤꯒꯨꯝꯕꯗꯤ ꯑꯣꯏꯔꯣꯏꯗꯅ꯫ ꯐꯧꯔꯥ ꯀꯧꯕ ꯅꯨꯄꯥ ꯑꯍꯜ ꯑꯃꯅ
ꯏꯆꯥꯁꯥ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇ ꯐꯝꯁꯤ ꯂꯦꯞꯇꯅ ꯆꯠꯂꯛꯂꯤꯕꯁꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯐꯅ ꯌꯥꯝꯂꯦ ꯑꯩꯗꯤ ꯐꯝꯃꯦ ꯋꯥꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯗꯕ ꯏꯐꯨꯠ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯧꯔꯛꯄꯒꯤ ꯃꯃꯤ ꯇꯥꯔꯝꯗꯦ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯏꯐꯨꯠ ꯑꯗꯨꯒꯤ ꯅꯥꯀꯜꯗꯗꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯇꯥꯏꯕꯪ ꯃꯤꯗꯤ ꯅꯠꯇ꯭ꯔꯦ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨꯅꯤ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯃꯤꯔꯝꯂꯦꯟꯗ ꯆꯦꯟꯈꯤ ꯍꯥꯏꯔꯤꯕꯗꯨ ꯂꯥꯏ ꯃꯇꯩ ꯃꯅꯥꯎꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯂꯥꯛꯂꯝꯗ꯭ꯔꯤꯕꯣꯏꯔꯦ ꯑꯍꯥꯟꯕ ꯂꯥꯛꯄꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯦ ꯌꯣꯛꯄ ꯐꯪꯖꯒꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯌꯣꯛꯄ ꯐꯪꯖꯕꯗꯨꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯊꯣꯏꯕ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯒꯗꯧꯔꯤꯕꯅꯤ ꯂꯥꯏ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯅ ꯋꯥꯕꯤꯒꯅꯨ ꯏꯄꯨꯔꯣꯏꯕ ꯇꯥꯏꯕꯪꯄꯥꯟꯁꯤ ꯂꯩꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯠꯇꯅ ꯃꯐꯝꯁꯤ ꯊꯤꯕ ꯋꯥꯒꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯐꯝꯁꯤ ꯇꯥꯅ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯤꯒꯤꯗꯃꯛ ꯂꯥꯛꯄ ꯑꯣꯏꯔꯣꯏ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤꯕ ꯏꯄꯨꯠ ꯑꯁꯤꯕꯨ ꯊꯤꯕ ꯂꯥꯛꯄ ꯉꯥꯛꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯈꯟꯖꯁꯅꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯈꯜꯂꯒ ꯂꯥꯛꯆꯁꯅꯨ ꯃꯐꯝꯁꯤꯗ ꯂꯣꯏꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤꯅ ꯄꯣꯛꯂꯒꯁꯨ ꯏꯆꯥ ꯑꯣꯏꯅ ꯌꯣꯛꯄ ꯌꯥꯔꯣꯏꯗꯕ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯂꯕ ꯏꯆꯥꯁꯦ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯤ ꯅꯠꯇ꯭ꯔꯒ ꯊꯋꯥꯏ ꯄꯥꯟꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯤꯟꯅꯔꯝꯗꯕꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤꯅꯕꯨ ꯃꯤꯔꯝꯂꯦꯟꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯩꯕ ꯌꯥꯒꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯏꯔꯤꯛꯄꯥꯛꯇꯁꯨ ꯂꯩꯌꯥꯝꯗꯨ ꯃꯥꯂꯦꯝꯗ ꯌꯦꯡꯊꯔꯒ ꯋꯥ ꯈꯟꯅꯔꯤ ꯂꯥꯏꯅꯤꯡꯊꯧꯅ ꯂꯥꯏ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤ ꯌꯣꯛꯄ ꯌꯥꯒꯗꯧꯔꯤꯕꯅꯣ ꯀꯔꯝ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯃꯒ ꯇꯥꯏꯕꯪ ꯃꯤ ꯑꯁꯦ ꯄꯣꯛꯂꯨꯔꯤꯕꯅꯣ ꯂꯥꯏꯅꯤꯡꯊꯧꯒꯤ ꯈꯪꯅꯖꯕꯤ ꯂꯥꯏ ꯅꯨꯄꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯏꯅꯤꯡꯊꯧꯒꯤ ꯆꯃꯝꯅꯔꯤꯕꯗꯣ ꯅꯅꯥꯏ ꯅꯨꯄꯤ ꯑꯩ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯟꯖꯒꯦ ꯂꯥꯏꯔꯦꯝꯕꯤ ꯃꯔꯝꯗꯣ ꯍꯥꯏꯌꯨꯅꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯍꯣꯏ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯑꯅꯤꯗꯨꯅ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯂꯨꯕꯒꯤ ꯃꯔꯝꯁꯦ ꯊꯣꯏꯗꯣꯛꯄ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯅꯠꯇꯦ ꯏꯅꯤꯡꯊꯧ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯃꯤꯔꯝꯂꯦꯟꯗ ꯌꯦꯡꯊꯈꯤꯕꯗ ꯃꯤꯔꯝꯂꯦꯟꯗꯤ ꯏꯁꯪ ꯁꯪꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩꯗꯣ ꯃꯥꯂꯦꯝꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯨꯝꯍꯠꯈ꯭ꯔ ꯃꯥꯜꯂꯦ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟꯁꯦ ꯃꯤꯔꯝꯂꯦꯟꯗ ꯑꯃꯨꯛꯇꯪ ꯀꯨꯝꯂꯒ ꯇꯥꯏꯕꯪ ꯃꯤꯁꯤꯡꯒ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯍꯤꯡꯃꯤꯟꯅꯔꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯀꯔꯝꯅ ꯇꯧꯕꯒꯦ ꯈꯪꯅꯤꯡꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯈꯤꯕ ꯑꯣꯏꯒꯗꯣꯏꯅꯤ ꯑꯥꯏ ꯂꯩꯔꯦꯝꯕꯤ ꯅꯪꯗꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯃꯃꯨꯠ ꯇꯥꯅ ꯁꯨꯒꯥꯏꯅ ꯑꯩꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯤꯅꯦ ꯂꯥꯏ ꯅꯨꯄꯥ ꯑꯃꯅ ꯃꯥꯅ ꯏꯅꯤꯡꯊꯧ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯑꯄꯥꯝꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯤꯔꯝꯂꯦꯟꯗ ꯑꯃꯨꯛꯇꯪ ꯀꯨꯝꯂꯨꯕ ꯀꯣꯏꯔꯨꯕꯁꯤꯅꯤ ꯂꯥꯏ ꯅꯤꯡꯊꯧꯅ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯂꯥꯏ ꯑꯣꯏꯅ ꯀꯔꯝꯅ ꯂꯩꯔꯨꯗꯣꯏꯅꯣ ꯁꯤꯅꯤ ꯑꯗꯨꯒ ꯂꯥꯏ ꯑꯅꯤꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯀꯔꯝꯅ ꯄꯣꯛꯂꯤꯕꯅꯣ ꯁꯤꯅꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯏꯅꯤꯡꯊꯧ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯤꯔꯝꯂꯦꯟꯗ ꯂꯩꯔꯕꯅꯤꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗꯕ ꯌꯥꯈꯤꯗꯦ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯥ 17 ꯃꯤ ꯑꯣꯜꯂꯒ ꯂꯩꯔꯨꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯗꯣ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄꯅꯤ ꯏꯅꯤꯡꯊꯧ ꯂꯥꯏꯅꯤꯡꯊꯧꯗꯣ ꯍꯥꯏꯐꯦꯠ ꯉꯛꯅ ꯃꯉꯛ ꯃꯁꯥꯗꯨ ꯇꯤꯡꯈꯠꯂꯛꯂꯒ ꯀꯔꯤ ꯃꯤ ꯑꯣꯜꯂꯒ ꯂꯩꯔꯨꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯤ ꯑꯣꯜꯂꯒ ꯂꯩꯔꯒꯁꯨ ꯃꯆꯥꯗꯨꯗꯤ ꯂꯥꯏ ꯑꯣꯏꯅ ꯄꯣꯛꯐꯝ ꯊꯣꯛꯇ꯭ꯔꯅꯦ ꯂꯥꯏ ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣꯕꯨ ꯉꯁꯥꯏ ꯃꯈꯩ ꯏꯕꯦꯝꯃꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤ ꯏꯅꯤꯡꯊꯧꯗꯤ ꯋꯥꯈꯜ ꯏꯇꯥ ꯇꯥꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯇꯥꯏꯕꯪ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯑꯣꯜꯂꯨꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯗ ꯆꯦꯜꯂꯝꯕ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯃꯥꯡꯈꯤꯕꯗꯒꯤ ꯑꯉꯥꯡ ꯑꯗꯣ ꯏꯆꯝ ꯆꯝꯅ ꯆꯝꯐꯨꯠ ꯑꯣꯏꯅ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯎꯗꯅ ꯄꯣꯛꯂꯛꯂꯤꯕ ꯑꯣꯏꯔꯤꯅꯤ ꯀꯔꯤꯅꯣ ꯗꯩꯄꯨ ꯃꯣꯏ ꯑꯅꯤꯗ ꯂꯥꯏꯒꯤ ꯃꯇꯤꯛ ꯌꯥꯎꯗ꯭ꯔꯒ ꯀꯔꯝ ꯍꯥꯏꯅ ꯍꯣꯏꯅꯦ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯥꯡꯈꯤꯗꯅ ꯂꯥꯏ ꯑꯣꯟꯕ ꯉꯝꯗꯕꯗꯒꯤ ꯃꯤ ꯂꯩꯇꯕ ꯃꯐꯝꯗꯨꯗ ꯂꯣꯠꯂꯒ ꯃꯆꯥꯗꯣ ꯃꯤꯔꯝꯂꯦꯟꯗ ꯊꯝꯂꯒ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛꯇ ꯄꯨꯈꯠꯄꯤꯔꯨ ꯂꯥꯎꯑꯣꯅ ꯑꯩꯈꯣꯏꯗ ꯀꯧꯔꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯂꯥꯏ ꯃꯌꯥꯝ ꯂꯥꯏ ꯅꯨꯄꯤ ꯑꯃꯅ ꯏꯅꯤꯡꯊꯧ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯥꯏꯒꯤ ꯃꯄꯣꯛꯇ ꯑꯃꯨꯛ ꯍꯟꯖꯤꯟꯅꯤꯡꯂꯕꯁꯨ ꯂꯥꯏꯒꯤ ꯃꯄꯣꯛꯇ ꯑꯣꯟꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯔꯝꯂꯦꯟꯗ ꯃꯆꯥꯗꯨ ꯌꯣꯛꯂꯒ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯍꯤꯡꯂꯕꯁꯨ ꯑꯃꯨꯛ ꯄꯥꯝꯗꯕ ꯂꯥꯏ ꯃꯇꯩ ꯃꯅꯥꯎꯅꯤ ꯌꯥꯔꯦ ꯃꯣꯏ ꯑꯅꯤꯗꯣ ꯃꯤꯔꯝꯂꯦꯟꯗ ꯑꯗꯨꯝ ꯂꯩꯍꯟꯈ꯭ꯔꯣ ꯑꯍꯩꯄ ꯁꯥꯗꯅ ꯀꯅꯥꯒꯨꯝꯕ ꯂꯥꯏ ꯑꯝꯇꯗꯁꯨ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯈ꯭ꯔꯒ ꯃꯁꯤꯗꯤ ꯃꯆꯤꯡ ꯑꯃꯒꯤ ꯂꯥꯏ ꯅꯨꯄꯤꯅꯤꯅꯦ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯃꯣꯏ ꯑꯅꯤꯗꯣ ꯃꯤꯔꯝꯂꯦꯟꯗ ꯑꯗꯨꯝ ꯂꯩꯍꯟꯈ꯭ꯔꯣꯗ ꯂꯥꯏ ꯍꯅꯨꯕꯗꯨꯅ ꯑꯗꯨꯗ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤꯅꯦ ꯅꯣꯏꯕꯣ ꯂꯥꯏ ꯃꯌꯥꯝꯗꯨꯅ ꯀꯔꯤ ꯑꯔꯨꯕ ꯋꯥꯐꯝ
ꯑꯩꯗꯤ ꯋꯥꯔꯤꯗꯣ ꯂꯣꯏꯅ ꯈꯪꯉꯤꯗꯣ ꯍꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯣ ꯁꯨꯝ ꯆꯝꯊꯔꯛꯄꯗꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟꯗꯣ ꯇꯥꯏꯕꯪ ꯃꯤꯗꯒꯤ ꯁꯨꯝ ꯇꯣꯈꯥꯏꯔꯛꯇꯅ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯒꯤ ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯂꯩꯕꯗ ꯈꯨꯗꯣꯡ ꯊꯤꯒꯗꯕ ꯃꯑꯣꯡ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯇꯩ ꯃꯅꯥꯎꯗꯣ ꯍꯧꯖꯤꯛ ꯏꯐꯨꯠ ꯑꯗꯨ ꯂꯣꯠꯂꯒ ꯍꯤꯡꯕꯅꯦ ꯍꯥꯏꯔꯤꯅꯦ ꯑꯩꯁꯨ ꯋꯥꯔꯤꯁꯤ ꯃꯤꯋꯥ ꯉꯥꯡꯅꯐꯝꯗꯒꯤ ꯇꯥꯍꯧꯔꯤꯅꯤ ꯉꯁꯥꯏꯒꯤ ꯂꯥꯏ ꯅꯨꯄꯤ ꯑꯃꯗꯨꯅ ꯂꯥꯏ ꯑꯍꯜꯗꯨꯗ ꯏꯁ ꯏꯄꯨꯁꯤꯅ ꯑꯣꯏꯕ ꯌꯥꯕ ꯑꯝꯇꯁꯨ ꯉꯥꯡꯗꯦ ꯇꯜꯂꯦ ꯌꯥꯝ ꯉꯥꯡꯅꯔꯤꯕ ꯈꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯐꯥꯒꯤ ꯁꯨꯝ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ ꯂꯥꯏꯁꯤꯡꯗꯨꯁꯨ ꯃꯤꯔꯝꯂꯦꯟꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯅꯤꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯑꯃꯠꯇ ꯈꯪꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤ ꯂꯥꯏꯅꯤꯡꯊꯧꯗꯨ ꯃꯇꯣꯝꯇ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡꯗꯨ ꯌꯣꯛꯄꯁꯨ ꯄꯥꯝꯗꯕ ꯑꯗꯨꯒ ꯂꯩꯔꯝꯂꯦꯟꯗ ꯄꯨꯈꯠꯂꯛꯎ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯤ ꯃꯔꯛꯇ ꯂꯩꯕꯒꯤ ꯃꯍꯨꯠ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯇꯥꯗꯕ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯤ ꯂꯣꯟꯅ ꯂꯩꯔꯤꯕ ꯃꯣꯏꯅ ꯉꯁꯥꯏ ꯉꯥꯡꯈꯤꯕ ꯋꯥꯔꯤꯗꯣ ꯑꯩꯗꯤ ꯂꯣꯏꯅ ꯑꯃꯨꯛ ꯀꯥꯎꯔꯦꯅ ꯇꯧꯔꯤꯁꯦ ꯑꯉꯥꯡꯗꯨꯕꯨ ꯀꯔꯤ ꯑꯣꯏꯅ ꯄꯣꯛꯂꯖꯥꯠꯅꯣꯅꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯑꯗꯨꯕꯨ ꯊꯦꯡꯒꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯏꯐꯨꯠ ꯑꯗꯨ ꯊꯤꯕ ꯐꯪꯂꯝꯗꯦ ꯊꯦꯡꯒꯨ ꯂꯥꯕꯅ ꯊꯦꯡꯒꯨ ꯑꯃꯣꯝꯗ ꯅꯨꯄꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯏꯐꯨꯠꯇꯨꯕꯨ ꯊꯤꯈꯤꯁꯤꯔꯅꯦ ꯑꯩꯗꯤ ꯈꯣꯡꯁꯤ ꯌꯥꯝꯅ ꯋꯥꯔꯦꯅꯦ ꯑꯗꯨꯅꯤ ꯅꯨꯄꯥ ꯊꯥ ꯐꯅꯗꯤ ꯌꯥꯝꯃꯤ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏꯅꯤꯅ ꯆꯤꯡꯄꯥꯠ ꯇꯨꯔꯦꯜ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯑꯃ ꯂꯥꯜꯂꯛꯂꯤꯕꯁꯦ ꯑꯗꯨꯕꯨ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯗꯨꯅꯗꯤ ꯏꯐꯨꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯑꯆꯝꯕ ꯑꯣꯏꯔꯝꯒꯗꯕꯗꯤ ꯃꯥꯟꯗꯦ ꯁꯅꯥ ꯌꯥꯏꯑꯣꯏꯕ ꯈꯨꯗꯛꯀ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯨꯅꯤꯅꯦ ꯅꯨꯄꯤ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯒ ꯑꯣꯏꯔꯝꯂꯕꯗꯤ ꯑꯗꯣ ꯊꯦꯡꯒꯨ ꯑꯩꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯑꯔꯪ ꯑꯔꯥꯛꯁꯤꯡ ꯃꯁꯤ ꯐꯪꯂꯒ ꯀꯔꯤ ꯇꯧꯔꯨꯗꯣꯏꯅꯣ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯁꯦ ꯏꯐꯨꯠ ꯑꯗꯨꯗ ꯂꯩꯔꯝꯒꯗꯧꯔꯤꯕꯗꯣ ꯁꯅꯥ ꯂꯨꯄꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯑꯁꯤꯈꯛꯀꯤ ꯋꯥꯅꯤ ꯀꯥꯟꯅꯗꯦ ꯂꯥꯛꯅꯤ ꯂꯥꯛꯑꯕꯅꯤꯅ ꯐꯪꯅꯕ ꯊꯤꯔꯁꯤꯗ ꯅꯨꯄꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯎꯃꯪꯂꯣꯝꯗ ꯏꯐꯨꯠ ꯊꯤꯕ ꯂꯥꯛꯂꯤꯕ ꯎꯅꯥꯋꯥꯅ ꯁꯦꯠꯄꯁꯤꯡꯗꯨꯁꯨ ꯊꯦꯡꯒꯨꯅ ꯆꯠꯈꯤꯕ ꯂꯣꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯣꯏ ꯃꯔꯤꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯃꯣꯂꯤ ꯀꯧꯕꯤ ꯅꯨꯄꯤꯗꯨꯅ ꯑꯣꯏ ꯃꯁꯤꯒꯤ ꯂꯣꯛ ꯑꯁꯤꯗꯤ ꯀꯗꯣꯝꯗꯒꯤ ꯆꯦꯟꯊꯔꯛꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯂꯣꯛꯇꯨꯝꯅ ꯃꯌꯥꯝ ꯏꯐꯨꯠ ꯍꯥꯏꯕꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯂꯣꯛ ꯃꯆꯥ ꯃꯆꯥꯁꯤꯡꯒꯤ ꯏꯁꯤꯡ ꯇꯥꯁꯤꯜꯂꯒ ꯏꯐꯨꯠ ꯁꯦꯝꯕꯅꯤ ꯑꯗꯨꯅ ꯂꯣꯛ ꯑꯁꯤꯒꯤ ꯃꯔꯤꯟ ꯊꯤꯔꯒ ꯆꯠꯈ꯭ꯔꯁꯤ ꯑꯩꯗꯤ ꯂꯣꯛ ꯑꯁꯤꯒꯤ ꯃꯥꯡꯂꯣꯝꯗ ꯆꯠꯂꯤꯀꯣ ꯃꯣꯏ ꯃꯔꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯔꯥꯞ ꯂꯥꯞꯅꯗꯕ ꯃꯐꯝ ꯑꯃꯗ ꯃꯣꯡꯁꯣꯡ ꯑꯆꯧꯕ ꯑꯃ ꯂꯩ ꯃꯣꯡꯁꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯡꯁꯥ ꯃꯆꯥ ꯃꯆꯥ ꯈꯔ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯑꯗꯨꯒ ꯃꯣꯡꯁꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯣꯛ ꯑꯆꯧꯕ ꯑꯃꯁꯨ ꯄꯥꯛ ꯆꯥꯎꯅ ꯆꯦꯟꯊꯔꯤ ꯂꯣꯛ ꯑꯗꯨꯗ ꯏꯁꯤꯡ ꯊꯛꯂꯝꯕ ꯅꯨꯡꯁꯥ ꯑꯃꯣꯝ ꯑꯃꯅ ꯀꯔꯤꯅꯣ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯈꯦꯜ ꯂꯥꯟꯈ꯭ꯔꯦꯅ ꯑꯗꯨꯒ ꯂꯣꯛ ꯑꯁꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯆꯥꯕꯗ ꯃꯍꯥꯎ ꯂꯩꯒꯗꯕ ꯁꯥꯍꯤꯡ ꯃꯅꯝ ꯅꯝꯃꯤꯗ ꯅꯨꯡꯁꯥ ꯑꯃꯣꯝꯗꯨ ꯏꯁꯤꯡ ꯊꯛꯂꯤꯉꯩ ꯅꯨꯡꯁꯥ ꯃꯆꯥꯁꯤꯡꯗꯨ ꯃꯄꯤꯒꯤ ꯃꯅꯥꯛꯇ ꯍꯣꯠ ꯍꯣꯠꯇꯅ ꯆꯦꯟꯊꯣꯛꯅꯔꯦ ꯑꯗꯨꯒ ꯂꯣꯛꯀꯤ ꯏꯁꯤꯡꯗꯨ ꯀꯨꯠ ꯀꯨꯠ ꯊꯛꯏ ꯅꯨꯡꯁꯥ ꯃꯄꯤꯅ ꯀꯔꯤ ꯇꯧꯔꯒꯦ ꯏꯆꯥ ꯅꯣꯏꯕꯨ ꯁꯁꯤꯗꯨ ꯑꯣꯛꯇ꯭ꯔꯕꯣ ꯅꯨꯡꯁꯥ ꯃꯆꯥ ꯑꯃꯅ ꯏꯃꯥ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯊꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤꯗ ꯅꯝꯃꯤꯕ ꯑꯍꯥꯎꯕ ꯃꯅꯝꯁꯦ ꯑꯁꯤ ꯆꯥꯅꯤꯡꯉꯤ ꯅꯣꯏ ꯈꯛꯇ ꯅꯠꯇꯦꯅꯦ ꯅꯝꯂꯤꯕ ꯃꯅꯝ ꯑꯁꯦ ꯀꯥꯟꯅꯗꯦ ꯆꯦꯟꯊꯔꯛꯂꯤꯕ ꯂꯣꯛ ꯑꯁꯤꯒꯤ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯒ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇ ꯌꯦꯡꯊꯣꯛꯀꯦ ꯆꯥꯕ ꯌꯥꯕ ꯁꯥꯍꯤꯡ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯤ ꯁꯣꯝꯗ ꯃꯣꯏ ꯃꯔꯤꯗꯨ ꯂꯣꯛ ꯃꯆꯥꯗꯨꯒꯤ ꯏꯁꯤꯡ ꯃꯌꯥꯏꯗꯨꯗ ꯀꯨꯝꯃꯒ ꯂꯥꯛꯄꯒꯤ ꯃꯅꯝ ꯑꯣꯏꯔ ꯃꯥꯜꯂꯤ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯑꯃꯣꯝꯗꯨꯅ ꯐꯪꯂꯤꯕ ꯃꯅꯝ ꯃꯍꯥꯎ ꯑꯗꯨ ꯃꯣꯂꯤꯅ ꯂꯣꯛꯇꯨꯝꯗ ꯁꯥ ꯉꯥ ꯆꯥꯈꯤꯗꯕꯁꯤ ꯀꯨꯏꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯁꯦ ꯎꯃꯪ ꯋꯥꯃꯪꯗ ꯄꯥꯜꯂꯝꯕ ꯑꯐꯪ ꯑꯐꯪꯕ ꯎꯍꯩ ꯈꯔ ꯆꯥꯔꯒ ꯂꯥꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯝꯂꯅꯤ ꯑꯗꯣ ꯃꯐꯝꯁꯤꯁꯨ ꯁꯥ ꯑꯝꯇꯁꯨ ꯊꯦꯡꯅꯗꯦꯅꯦꯀꯣ ꯂꯣꯛꯇꯨꯝ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯇꯣꯃꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯗꯨ ꯏꯁꯤꯡ ꯂꯣꯛꯇꯨꯒꯤ ꯃꯌꯥꯏꯗꯨ ꯂꯦꯞꯄꯒ ꯀꯔꯤꯅꯣ ꯂꯣꯛ ꯃꯇꯥꯏꯗ ꯂꯩꯔꯤꯕꯁꯤꯕꯣ ꯁꯔꯨ ꯑꯀꯪꯕꯔꯣ 이와 왕드무수세 이 마시디 까이니네 마시디 이톰단 탱나바 강구동 만네 농사 아몸도 록 마릴도 만남 남남드나 가칼락바다 마나수 토마도 랍나 우리 토마가 농사가 뭘 아니도 얌 랍나 문에 옌네 농사도 토마도 옌라가 오 마담 시디 하이기 망도 우리바 다이방 미시기 만남 오이드나 카나우리 거랑세 꼬까더리니까 ꯁꯣꯝꯗ ꯇꯣꯃꯥꯁꯨ ꯅꯨꯡꯁꯥꯗ ꯐꯤꯕꯝ ꯁꯦꯝꯂꯒ ꯀꯩꯅꯣꯗꯤ ꯅꯨꯡꯁꯥꯅꯤ ꯂꯣꯛꯇꯨꯝ ꯃꯣꯂꯤ ꯀꯩꯅꯣ ꯃꯣꯏꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥ 이부 ꯐꯧꯔꯥꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯑꯩ ꯏꯇꯣꯝꯇ ꯂꯩꯍꯧꯔꯤꯁꯤꯕꯣ ꯑꯩꯒꯤ ꯈꯨꯠꯂꯥꯏꯁꯨ ꯃꯣꯏ ꯍꯨꯝꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯕ꯭ꯔꯥ
ꯍꯧꯖꯤꯛ ꯑꯩꯒꯨꯝꯕ ꯇꯔꯥ ꯆꯥꯎꯕ ꯅꯨꯡꯁꯥꯁꯤꯗꯤ ꯏꯇꯣꯝꯇ ꯀꯔꯝꯅ ꯊꯦꯡꯅꯒꯅꯤ? ꯑꯁꯣꯝꯗ ꯐꯧꯔꯥꯒ ꯃꯣꯂꯤꯒ ꯂꯣꯛꯇꯨꯝꯒꯗꯨ ꯎ ꯑꯃꯒꯤ ꯃꯊꯛꯇꯒꯤ ꯂꯣꯛꯇꯨꯝꯅ ꯅꯨꯡꯁꯥꯁꯤꯅ ꯇꯣꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯍꯦꯛ ꯆꯣꯡꯁꯤꯟꯕꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯅꯨꯡꯁꯥꯁꯤꯒꯤ ꯃꯊꯛꯇ ꯆꯣꯡꯊꯔꯒ ꯇꯥꯁꯤꯅ ꯊꯨꯝꯅ ꯊꯤꯟꯖꯤꯟꯒꯗꯕꯅꯤ꯫ ꯃꯣꯂꯤꯅ ꯅꯨꯡꯁꯥꯁꯦ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯤꯕ꯭ꯔꯣ ꯑꯗꯨꯗꯤ? ꯏꯄꯨ ꯐꯧꯔꯥꯅ ꯏꯕꯦꯝꯃ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯁꯥ ꯀꯩ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯜꯂꯛꯂꯤꯕꯁꯤ꯫ ꯑꯩꯈꯣꯏꯅ ꯑꯍꯨꯝꯅ ꯄꯤꯛꯈ꯭ꯔꯕ ꯅꯨꯡꯁꯥꯁꯤꯗꯤ ꯀꯔꯤꯒꯤ ꯍꯥꯠꯄ ꯉꯝꯂꯣꯏ? ꯑꯁ ꯀꯗꯥꯏꯗꯒꯤ ꯑꯄꯤꯛꯄ ꯅꯨꯡꯁꯥꯅꯣꯗ ꯏꯄꯨ, ꯎꯊꯛꯇꯒꯤ ꯌꯦꯡꯊꯕ ꯐꯥꯎꯕ ꯃꯅꯥꯛꯇ ꯇꯦꯛꯂꯒ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯤꯒ ꯆꯥꯎꯕ ꯁꯥꯡꯕ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯦ꯫ ꯀꯥꯟꯅꯗꯦ, ꯅꯨꯡꯁꯥꯁꯦ ꯇꯣꯃꯥ ꯇꯝꯅ ꯂꯨꯝꯃꯒ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯁꯦꯝ ꯁꯥꯁꯤ꯫ ꯂꯣꯛꯇꯨꯝꯗꯤ ꯀꯥꯏꯗꯧ ꯆꯠꯈ꯭ꯔꯦ? ꯐꯧꯔꯥꯒ ꯃꯣꯂꯤꯒ ꯈꯠꯅꯔꯤꯉꯩ ꯂꯣꯛꯇꯨꯝꯗꯤ ꯅꯨꯡꯁꯥꯒꯤ ꯃꯅꯥꯛꯇ ꯆꯣꯡꯊꯒꯗꯧꯒꯤ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯂꯣꯛ ꯃꯌꯥꯏꯗꯨꯗ ꯇꯣꯃꯥꯗꯨꯁꯨ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯅꯨꯡꯁꯥꯗꯨꯗ ꯀꯤꯅ ꯌꯦꯡꯂꯤ꯫ ꯅꯨꯡꯁꯥꯗꯨ ꯇꯣꯃꯥ ꯇꯝꯅ ꯂꯣꯛ ꯃꯔꯤꯜꯗꯨꯗ ꯆꯣꯡꯗꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯄꯒ ꯂꯣꯛꯇꯨꯝꯗꯨ ꯃꯥꯒꯤ ꯆꯥꯎ ꯁꯥꯡꯂꯕ ꯇꯥꯗꯨ ꯆꯦꯠꯅ ꯌꯨꯡꯅ ꯄꯥꯏꯔꯒ ꯅꯨꯡꯁꯥ ꯇꯝꯅ ꯌꯨꯡꯅ ꯆꯣꯡꯊꯈꯤ꯫ ꯅꯨꯡꯁꯥꯗꯨ ꯇꯣꯃꯥ ꯇꯝꯅ ꯐꯧꯔꯥꯃꯨꯛ ꯂꯥꯎꯕ ꯃꯌꯥꯗꯨ ꯀꯥꯊꯣꯛꯂꯒ ꯉꯪꯂꯒ ꯄꯥꯏꯁꯤꯜꯂꯛꯄꯒ ꯂꯣꯛꯇꯨꯝꯗꯨ ꯅꯨꯡꯁꯥꯒꯤ ꯃꯅꯪꯒꯟꯗ ꯗꯛ ꯂꯥꯎꯅ ꯇꯥꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯗꯨꯅ ꯅꯨꯡꯁꯥꯒꯤ ꯃꯅꯪꯒꯟꯗ ꯖꯣꯞ ꯂꯥꯎꯅ ꯊꯤꯟꯖꯤꯟꯕꯒ ꯂꯣꯛꯇꯨꯝꯅ ꯀꯩꯅꯣ? ꯅꯨꯡꯁꯥꯁꯤꯗꯤ ꯑꯩꯒꯤ ꯇꯥꯁꯤꯅ ꯊꯤꯟꯕꯁꯤ ꯆꯪꯗꯦꯅ꯫ ꯃꯁꯤꯗꯤ ꯑꯩ ꯁꯤꯕ ꯇꯥꯔꯦ꯫ ꯃꯣꯂꯤꯒ ꯏꯄꯨ ꯐꯧꯔꯥꯒꯗꯨꯅ ꯀꯗꯥꯏꯗ? ꯃꯣꯏ ꯑꯅꯤꯁꯤꯗꯤ ꯑꯩ ꯇꯝꯅ ꯌꯨꯡꯅ ꯇꯥꯁꯤ ꯄꯥꯏꯔꯒ ꯎꯊꯛꯁꯤ ꯆꯣꯡꯊꯔꯛꯏꯅꯦ꯫ ꯅꯨꯡꯁꯥꯗꯨ ꯂꯣꯛꯇꯨꯝꯅ ꯇꯥꯅ ꯊꯤꯟꯕꯒꯤ ꯆꯩꯅꯥꯗꯨꯅ ꯂꯣꯛꯇꯨꯝꯗꯨ ꯂꯥꯛꯇ ꯂꯪꯊꯣꯔꯛꯏ꯫ ꯃꯣꯂꯤꯒ ꯐꯧꯔꯥꯒꯗꯨꯁꯨ ꯆꯥꯎꯔꯕ ꯅꯨꯡꯁꯥꯗꯨꯒꯤ ꯃꯊꯛꯇ ꯗꯛ ꯗꯛ ꯂꯥꯎꯅ ꯇꯥꯔꯒ ꯅꯨꯡꯁꯥꯗꯨꯒꯤ ꯃꯉꯛꯁꯝ ꯑꯃꯗꯤ ꯃꯔꯤꯡꯖꯨꯝꯗ ꯇꯥꯁꯤꯡ ꯑꯗꯨꯅ ꯖꯣꯞ ꯖꯣꯞ ꯂꯥꯎꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯍꯟꯗꯛꯇꯤ ꯇꯥ ꯑꯍꯨꯝꯒꯤ ꯆꯩꯅꯥꯅ ꯅꯨꯡꯁꯥꯗꯨ ꯈꯔ ꯁꯣꯟꯊꯈꯤꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯇꯣꯃꯥꯁꯨ ꯃꯣꯏ ꯑꯍꯨꯝꯗ ꯎꯕꯗ ꯁꯤꯔꯨꯕꯗꯒꯤ ꯍꯤꯡꯉꯦ ꯈꯟꯖꯔꯤ꯫ ꯅꯨꯡꯁꯥꯗꯨ ꯃꯣꯏ ꯃꯔꯤꯗ ꯌꯦꯡꯂꯒ ꯑꯣ, ꯃꯣꯏ ꯃꯔꯤꯁꯤꯗꯤ ꯁꯥꯗꯥꯟꯕ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯒꯗꯣꯏꯅꯤꯗꯅ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯃꯣꯏ ꯃꯔꯤꯅ ꯉꯝꯗꯅ ꯍꯥꯠꯈꯤꯕ ꯇꯥꯔꯕꯅꯤ, ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯨꯗꯤ ꯀꯅꯥꯅ ꯌꯣꯛꯄꯤꯍꯧꯒꯅꯤ? ꯃꯣꯏ ꯃꯔꯤꯅ ꯅꯨꯡꯁꯥ ꯑꯃꯣꯝꯗꯨ ꯇꯥꯅ ꯊꯤꯟꯗꯅ ꯍꯥꯠꯀꯗꯕꯒꯤ ꯂꯥꯛꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎ ꯁꯥꯡꯂꯕ ꯅꯨꯡꯁꯥꯗꯨ ꯌꯥꯝ ꯂꯥꯏꯅ ꯂꯥꯛꯆꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯁꯥꯗꯥꯟꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯕꯗꯒꯤ ꯍꯧꯖꯤꯛ ꯅꯨꯡꯁꯥꯗꯨ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯤ꯫ ꯃꯣꯏ ꯃꯔꯤꯅ ꯅꯨꯡꯁꯥꯗꯨ ꯅꯝꯁꯤꯜꯂꯒ ꯍꯥꯠꯀꯦ ꯇꯧꯕꯒ ꯃꯣꯂꯤꯅ ꯉꯥꯏꯈꯣ ꯃꯌꯥꯝ, ꯅꯨꯡꯁꯥꯁꯦ ꯑꯃꯣꯝꯅꯤ꯫ ꯇꯣꯃꯥꯅ ꯑꯣꯏꯁꯅꯨ ꯀꯩꯅꯣ, ꯅꯨꯡꯁꯥ ꯑꯃꯣꯝꯗꯤ ꯑꯩꯈꯣꯏꯕꯨ ꯆꯥꯔꯣꯏꯗ꯭ꯔꯣ? ꯃꯥꯅ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯑꯩ ꯆꯥꯒꯦ ꯇꯧꯔꯤꯗꯣ? ꯅꯣꯏ ꯍꯥꯠꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯀꯗꯥꯏ, ꯇꯥꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ, ꯑꯩ ꯍꯥꯠꯀꯦ꯫ ꯉꯥꯏꯈꯣꯅꯦ ꯇꯣꯃꯥ, ꯃꯁꯥ ꯆꯦꯜꯂꯤꯕ ꯃꯕꯨꯛ ꯊꯛꯂꯤꯕ ꯃꯃꯥ ꯑꯣꯏꯔꯕ ꯑꯁꯤꯒꯨꯝꯂꯕ ꯁꯥꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯍꯥꯠꯁꯦ ꯍꯥꯏꯕꯅꯣ? ꯅꯨꯡꯁꯥꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯈꯨꯠ ꯍꯜꯂꯛꯄꯁꯨ ꯉꯝꯂꯔꯣꯏ꯫ ꯁꯥꯁꯦ ꯍꯥꯠꯂꯔꯣꯏꯁꯤ ꯃꯌꯥꯝ꯫ ꯐꯧꯔꯥꯅ ꯍꯣꯏꯗ ꯍꯥꯠꯂꯨꯔꯅꯨꯗ, ꯃꯌꯦꯡꯁꯨ ꯀꯪꯇ꯭ꯔꯤꯛ ꯀꯪꯉꯤ, ꯃꯕꯨꯛꯁꯨ ꯏꯌꯥꯎ ꯌꯥꯎꯗ꯭ꯔꯦ꯫ ꯁꯤꯗ ꯑꯗꯨꯝ ꯊꯝꯂꯝꯂꯣ, ꯃꯆꯥꯁꯤꯡꯗꯨꯅ ꯃꯔꯥꯏꯅ ꯊꯤꯖꯔꯛꯆꯅꯤ꯫ ꯏꯐꯨꯠꯇꯣ ꯐꯪꯅꯅꯕ ꯊꯨꯅ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯁꯤ꯫ ꯐꯧꯔꯥꯅ ꯏꯐꯨꯠ ꯄꯜꯂꯛꯄꯗꯨꯗ ꯅꯨꯡꯁꯥ ꯑꯃꯣꯝꯗꯨ ꯍꯥꯏꯐꯦꯠ ꯉꯪꯂꯒ ꯅꯈꯣꯏꯅ ꯏꯐꯨꯠ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯊꯤꯔꯤꯕꯅꯣ? ꯅꯨꯡꯁꯥꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯃꯣꯏ ꯃꯔꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯇꯣꯃꯥꯅ ꯍꯧꯖꯤꯛꯀꯤꯗꯨ ꯀꯅꯥꯅꯣ? ꯏꯐꯨꯠ ꯍꯪꯂꯛꯏꯗꯨ ꯍꯧꯖꯤꯛꯀꯤꯗꯨ ꯀꯅꯥꯅꯣ? ꯂꯣꯛꯇꯨꯝꯅ ꯅꯨꯡꯁꯥꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯅꯨꯡꯁꯥꯁꯤꯅꯅꯤ꯫ ꯃꯣꯏ ꯃꯔꯤꯗꯨ ꯅꯨꯡꯁꯥꯗꯨꯗ ꯉꯛꯅ ꯌꯦꯡꯂꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯔꯤꯅ ꯅꯨꯡꯁꯥ ꯑꯃꯣꯝꯗꯨ ꯃꯥꯒꯤ ꯃꯀꯣꯟ ꯇꯝꯅ ꯊꯥꯡꯂꯒ ꯄꯨꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯅ ꯅꯨꯡꯁꯥꯒꯤ ꯑꯁꯣꯛꯄꯗꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯂꯒ ꯂꯥꯌꯦꯡꯕꯤꯔꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯅꯨꯡꯁꯥ ꯑꯃꯣꯝꯒꯤ ꯃꯆꯥ ꯃꯉꯥꯗꯨꯗꯤ ꯃꯣꯂꯤꯒ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯐꯧꯔꯥ ꯂꯣꯛꯇꯨꯝ ꯇꯣꯃꯥꯒ ꯂꯣꯏꯅꯅ ꯅꯨꯡꯁꯥ ꯑꯃꯣꯝꯒꯗꯤ ꯃꯩ ꯑꯃ ꯊꯥꯔꯒ ꯁꯥ ꯈꯔ ꯌꯥꯏꯔꯒ ꯅꯨꯡꯁꯥ ꯑꯃꯣꯝꯗꯨꯅ ꯏꯐꯨꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯤ꯫ ꯅꯨꯡꯁꯥ ꯑꯃꯣꯝꯅ ꯏꯐꯨꯠ ꯑꯗꯨꯗ ꯂꯥꯏ ꯑꯣꯏꯔꯝꯕ, ꯍꯧꯖꯤꯛꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯑꯣꯜꯂꯒ ꯂꯩꯔꯕ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯃꯁꯨ ꯏꯐꯨꯠ ꯑꯗꯨꯗ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯗꯣ ꯂꯩꯔꯝꯂꯦꯅ ꯊꯝꯕ ꯌꯥꯔꯣꯏꯗꯕ ꯃꯔꯝꯅ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯆꯥꯗꯣ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯤꯟꯅꯔꯝꯒꯦ ꯈꯜꯂꯤ꯫ ꯃꯣꯂꯤꯗꯨ ꯅꯨꯡꯁꯥ ꯃꯆꯥꯁꯤꯡꯗꯨꯒ ꯁꯥꯟꯅꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥꯗꯨꯕꯨ ꯌꯣꯛꯅꯤꯡꯗ꯭ꯔꯤꯕꯗꯨꯕꯣ? ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯥꯏꯒꯤ ꯃꯄꯣꯛꯇ ꯑꯗꯨꯝ ꯍꯤꯡꯕ ꯄꯥꯝꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯔꯝꯂꯦꯅ ꯄꯣꯛꯄꯅꯤꯅ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯗ꯭ꯔꯦꯗꯣ꯫ ꯃꯔꯝꯗꯤ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ
ꯃꯤꯔꯝꯂꯦꯟꯗ ꯂꯩꯔꯒ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯍꯤꯡꯂꯨꯕꯒꯤ ꯃꯆꯥꯗꯨ ꯄꯣꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯥꯏ ꯑꯃ ꯑꯣꯟꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯣ ꯃꯥꯡꯈꯤꯕꯅꯤ꯫ ꯂꯩꯔꯝꯂꯦꯟꯒꯤ ꯂꯥꯏꯁꯤꯡꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯄꯣꯛꯄ ꯑꯉꯥꯡ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯕꯨ ꯂꯩꯔꯝꯂꯦꯟꯗ ꯀꯔꯝꯅ ꯂꯩꯕ ꯌꯥꯒꯗꯣꯏꯅꯣ? ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯃꯐꯝ ꯆꯥꯅ ꯁꯤꯟꯅꯔꯝꯕ ꯉꯝꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯥꯏ ꯑꯃꯨꯛ ꯑꯣꯏꯍꯟꯒꯅꯤ꯫ ꯃꯁꯤꯅꯤ ꯏꯐꯨꯠ ꯑꯗꯨꯒꯤ ꯋꯥꯔꯤ꯫ ꯇꯣꯃꯥꯅ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯏꯐꯨꯠ ꯊꯤꯕ ꯂꯥꯛꯏꯁꯤꯗꯤ ꯑꯉꯥꯡꯗꯨ ꯂꯧꯕ ꯂꯥꯛꯄ ꯇꯥꯔꯦꯅꯦ꯫ ꯌꯥꯔꯦ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ꯫ ꯅꯨꯡꯁꯥ ꯑꯃꯣꯝꯗꯨꯅ ꯍꯦꯔꯥ ꯅꯨꯄꯥ ꯂꯥꯏꯒꯤ ꯃꯆꯥꯅꯤ꯫ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯈꯔꯗꯤ ꯑꯗꯨꯛ ꯆꯦꯜꯂꯝꯒꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯂꯩꯌꯥꯝꯁꯤꯡꯅ ꯃꯐꯝ ꯆꯥꯅ ꯁꯤꯟꯅꯔꯝꯕ ꯄꯥꯝꯂꯤꯕꯗꯨꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯁꯣꯏꯗ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯛ ꯃꯃꯜ ꯂꯩꯈ꯭ꯔꯕ ꯄꯣꯠ ꯑꯃꯕꯨ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯦꯝꯅ ꯌꯣꯛꯆꯔꯣ ꯍꯥꯏꯗꯅ ꯍꯦꯛꯇ ꯄꯤꯔꯝꯒꯗꯕ ꯅꯠꯇꯦ꯫ ꯃꯣꯏ ꯃꯔꯤꯗꯨ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ꯫ ꯊꯦꯡꯒꯨ ꯃꯇꯩ ꯃꯅꯥꯎꯗꯨꯗꯤ ꯂꯥꯏ ꯑꯅꯤꯒꯤ ꯃꯆꯥ ꯂꯩꯐꯝ ꯀꯣꯡꯒꯣꯜ ꯀꯥꯕ ꯏꯐꯨꯠꯇꯨ ꯌꯧꯒꯗꯕ ꯅꯣꯡꯃ ꯅꯤꯅꯤ ꯈꯛꯀꯤ ꯃꯇꯝ ꯉꯥꯏꯔꯕ ꯀꯥꯟꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯦ꯫ ꯊꯦꯡꯒꯨ ꯑꯃꯣꯝꯒ ꯂꯥꯕꯒꯗꯨ ꯂꯣꯛ ꯃꯔꯤꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯦꯞꯂꯝꯕꯗꯒꯤ ꯇꯞꯅ ꯀꯨꯜꯂꯒ ꯊꯦꯡꯒꯨ ꯑꯃꯣꯝꯅ ꯅꯨꯄꯥ, ꯊꯦꯡꯒꯨ ꯂꯥꯕꯗꯨ ꯊꯦꯡꯒꯨ ꯑꯃꯣꯝꯗ ꯌꯦꯡꯂꯒ ꯏꯄꯨꯠꯁꯤꯗꯤ ꯑꯥꯗ ꯎꯔꯤꯕ ꯂꯣꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯃꯔꯤꯜꯁꯦ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯐꯨꯠ ꯌꯧꯅꯕ ꯂꯥꯟꯒꯗꯧꯔꯤꯕ ꯂꯣꯛ ꯑꯁꯤꯒꯤ ꯃꯌꯥꯏꯁꯤꯗꯤ ꯃꯩ ꯆꯥꯛꯄ ꯏꯁꯤꯡ ꯂꯣꯛ ꯑꯆꯧꯕ ꯑꯃꯅ ꯊꯠꯂꯒ ꯂꯩꯔꯦꯗꯣ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯒꯤ ꯄꯟꯊꯨꯡꯐꯝ ꯌꯧꯔꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯍꯟꯕ ꯇꯥꯔꯤꯕ꯭ꯔꯥ? ꯍꯟꯕ ꯌꯥꯔꯣꯏ ꯅꯨꯄꯥ꯫ ꯆꯥꯛꯂꯤꯕ ꯃꯩꯁꯤꯗꯤ ꯏꯁꯤꯡ ꯃꯊꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯄꯒ ꯆꯠꯈ꯭ꯔꯁꯤ꯫ ꯌꯥꯔꯣꯏ ꯅꯨꯄꯤ, ꯆꯥꯛꯂꯤꯕ ꯃꯩꯁꯦ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯍꯧꯔꯛꯄ ꯊꯥꯎꯒꯤ ꯃꯅꯤꯟꯅꯅꯤ꯫ ꯏꯁꯤꯡ ꯑꯁꯤꯅ ꯁꯥꯕ ꯍꯦꯟꯃꯟꯕꯒꯤ ꯃꯩ ꯑꯣꯏꯅ ꯆꯥꯛꯂꯛꯄꯅꯤ꯫ ꯅꯥꯀꯟꯗ ꯀꯣꯏꯔꯒ ꯆꯠꯄ ꯌꯥꯕ ꯂꯝꯕꯤ ꯂꯩꯕ꯭ꯔꯥ ꯊꯤꯈꯤꯁꯤ꯫ ꯏꯐꯨꯠꯇ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯁꯨ ꯃꯀꯣꯛ ꯁꯥꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯂꯥꯏ ꯅꯨꯄꯥꯗꯨꯅ ꯑꯩꯗꯤ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯋꯥꯔꯦꯗ ꯏꯕꯦꯝꯃ꯫ ꯑꯉꯥꯡꯁꯤꯅ ꯃꯤꯔꯣꯜ ꯇꯥꯔꯛꯄꯅ ꯍꯥꯜꯂꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯉꯥꯡꯁꯦ ꯊꯥꯗꯣꯛꯄ ꯉꯝꯒꯗꯧ ꯃꯥꯟꯗꯦ꯫ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯏꯁꯥꯒ ꯃꯐꯝꯁꯤꯗ ꯍꯤꯡꯕ ꯄꯥꯝꯂꯛꯑꯦ ꯉꯁꯤꯗꯤ꯫ ꯃꯗꯨ ꯌꯥꯔꯣꯏ ꯏꯕꯦꯝꯃ꯫ ꯇꯥꯏꯕꯪ ꯃꯤꯗꯤ ꯁꯤꯕ ꯅꯥꯏꯕ ꯃꯄꯣꯛꯅꯤ꯫ ꯑꯗꯨꯒ ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯁꯤꯗꯤ ꯁꯤꯕ ꯅꯥꯏꯕ ꯅꯠꯇꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯂꯩꯇ꯭ꯔꯤꯉꯩ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯁꯦꯝꯗ꯭ꯔꯤꯉꯩꯗꯒꯤ ꯂꯩꯔꯛꯂꯕꯅꯤ ꯂꯥꯏ ꯑꯩꯈꯣꯏꯗꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯂꯩꯔꯛꯂꯕ ꯃꯇꯨꯡ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯄꯣꯛ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯅꯤꯡꯂꯨꯕꯒꯤ ꯃꯤꯔꯝꯂꯦꯟꯗ ꯃꯇꯝ ꯈꯔ ꯍꯤꯡꯂꯨꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯁꯤꯕ ꯅꯥꯏꯗꯕ ꯃꯄꯣꯛꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ? ꯍꯅꯨꯕꯁꯨ ꯅꯥꯏꯗꯕ ꯃꯄꯣꯛꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯕ? ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯨꯛ ꯄꯣꯛꯄꯒꯗꯣ ꯑꯩꯗꯤ ꯄꯥꯝꯃꯤ꯫ ꯂꯥꯏ ꯅꯨꯄꯥꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯗꯨꯗ ꯌꯦꯡꯂꯒ ꯃꯇꯝ ꯈꯔꯒ ꯌꯦꯡꯈꯤꯁꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯀꯔꯤ ꯊꯣꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯔꯁꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯩꯌꯥꯝꯁꯤꯡꯗꯨꯁꯨ ꯂꯥꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯀꯨꯝꯍꯩꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯣꯡꯃ ꯂꯥꯏꯅꯤꯡꯊꯧꯗꯨ ꯃꯇꯣꯝꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯐꯥꯎꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦ꯫ ꯑꯩꯅ ꯉꯝꯕ ꯊꯕꯛ ꯑꯣꯏꯔꯕꯗꯤ ꯃꯆꯥꯗꯨ ꯌꯥꯎꯅ ꯃꯐꯝꯁꯤꯗ ꯄꯨꯈꯠꯂꯛꯄ ꯌꯥꯕꯅꯤꯅꯦ꯫ ꯑꯩꯕꯨ ꯑꯩꯒꯤ ꯏꯄꯨꯗꯧꯗ ꯂꯥꯏ ꯃꯇꯩ ꯃꯅꯥꯎꯁꯦ ꯂꯥꯏꯒꯤ ꯃꯄꯣꯛꯇ ꯑꯃꯨꯛ ꯍꯟꯖꯤꯜꯍꯜꯂꯣꯅ ꯍꯥꯏꯖꯕꯅ ꯐꯗꯣꯏꯔꯥ? ꯂꯥꯏ ꯑꯅꯤꯒꯤ ꯃꯆꯥꯁꯤ ꯌꯥꯎꯅ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯂꯥꯏ ꯑꯣꯜꯍꯜꯂꯒ ꯂꯩꯔꯝꯂꯦꯟꯗ ꯀꯧꯈꯠꯄꯤꯅꯕ ꯍꯥꯏꯖꯔꯒꯦ꯫ ꯑꯗꯣ ꯏꯄꯨꯗꯧꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯡꯈ꯭ꯔꯕ ꯃꯐꯝ ꯑꯃꯗꯅꯤ꯫ ꯑꯩꯕꯨ ꯃꯐꯝꯗꯨ ꯇꯥꯅ ꯄꯥꯏꯈꯠꯄ ꯉꯝꯒꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯍꯦꯔꯥ ꯂꯥꯏꯅꯕꯨ ꯄꯥꯏꯕ ꯉꯝꯗꯦꯕ꯭ꯔꯥ? ꯂꯥꯏꯅꯤꯡꯊꯧꯗꯨ ꯃꯄꯨꯗꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯄꯨꯗꯧ ꯎꯅꯕ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯊꯧꯗꯨ ꯏꯄꯨꯗꯧꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯂꯥꯏ ꯏꯄꯨꯗꯧꯅ ꯂꯥꯏꯅꯤꯡꯊꯧꯗ ꯏꯕꯨꯡꯉꯣ, ꯇꯥꯏꯕꯪ ꯃꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯂꯥꯏ ꯑꯣꯜꯍꯟꯕ ꯌꯥꯒꯗꯧꯔꯤꯕꯅꯣꯅꯦ? ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯐꯪꯂꯤꯕꯗꯣ ꯃꯔꯥꯜꯒꯤ ꯆꯩꯔꯥꯛꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯊꯔꯝꯗꯥꯏ ꯀꯅꯥꯗꯁꯨ ꯇꯥꯛꯂꯝꯕ ꯍꯥꯏꯔꯝꯕ ꯂꯩꯇꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯂꯩꯍꯧꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯇꯝꯅꯔꯛꯇꯅꯕ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯩꯔꯥꯛ ꯄꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯥꯏꯔꯛꯇꯒꯤ ꯃꯤ ꯑꯣꯟꯖꯈꯤꯕꯕꯨ ꯑꯣꯟꯖꯈꯤꯁꯅꯨ꯫ ꯍꯥ, ꯑꯩꯒꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯆꯥꯅꯤ ꯅꯪꯗꯤ? ꯍꯥ? ꯂꯥꯏꯅꯤꯡꯊꯧꯅ ꯇꯞꯅ ꯏꯄꯨꯅ ꯄꯤꯖꯅꯤꯡꯕ ꯑꯃꯍꯦꯛꯇ ꯄꯤꯖꯕꯤꯌꯨ꯫ ꯑꯩꯒꯤꯗꯤ ꯂꯦꯝꯅꯕꯨ ꯆꯥꯔꯒꯗꯤ ꯂꯣꯏꯅ ꯍꯦꯛꯇ ꯍꯥꯎꯔꯦ꯫ ꯏꯕꯣ, ꯅꯪ ꯁꯤꯃ ꯐꯔꯛ ꯇꯨꯔꯛꯀꯤ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯒ ꯍꯦꯛ ꯂꯩꯔꯗꯅ꯫ ꯂꯥꯏꯅꯤꯡꯊꯧꯗꯨ ꯂꯩꯔꯝꯂꯦꯟꯒꯤ ꯃꯐꯝ ꯑꯃꯗ ꯄꯥꯏꯔꯒ ꯃꯤꯔꯝꯂꯦꯟꯗ ꯌꯦꯡꯂꯤ꯫ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯆꯠꯅꯤꯡꯗꯕ ꯀꯔꯝꯕ ꯂꯥꯏꯕꯨ ꯂꯩꯔꯝꯒꯗꯣꯏꯅꯣ? ꯂꯥꯏ ꯑꯩꯈꯣꯏꯅ ꯃꯤꯔꯝꯂꯦꯟ ꯀꯨꯝꯕ ꯌꯥꯗꯕꯒꯤ ꯃꯔꯝꯗꯤ ꯇꯥꯏꯕꯪ ꯃꯤꯗꯤ ꯃꯄꯨ ꯑꯣꯏꯕ ꯇꯥꯅꯩꯗꯣ, ꯃꯀꯣꯛ ꯇꯥꯅꯅꯕꯗ ꯍꯥꯠꯇꯣꯛꯅꯩꯗꯣ꯫ ꯃꯁꯤꯒꯤ ꯐꯠꯇꯕ ꯍꯩꯅꯕꯤꯁꯦ
ꯂꯥꯏ ꯑꯩꯈꯣꯏꯗꯁꯨ ꯍꯩꯅꯔꯛꯄ ꯌꯥꯏ ꯈꯪꯕꯒꯤ ꯏꯄꯨꯗꯧꯅ ꯑꯊꯤꯡꯕ ꯄꯤꯔꯤꯅꯤ꯫ ꯏ ꯐꯩꯖꯣꯝꯁꯤꯁꯨ ꯑꯍꯥꯡꯕ ꯃꯂꯪꯁꯤꯗ ꯀꯣꯠꯄꯥꯏꯃꯨꯛ ꯄꯥꯏꯔꯤꯅ ꯇꯧꯔꯤꯕꯁꯦ꯫ ꯐꯔꯦꯅꯦ ꯑꯩꯁꯦ ꯏꯄꯨꯗꯧꯗꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯂꯥꯏ ꯑꯣꯏꯅ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯂꯁꯦꯕ꯫ ꯑꯗꯨꯗꯒꯤ ꯇꯥꯏꯕꯪ ꯃꯤ ꯃꯁꯦꯜꯅ ꯑꯩꯕꯨ ꯎꯕꯗ ꯃꯥꯒꯤꯅꯤ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯃꯨꯟꯅꯔꯛꯄ ꯃꯇꯝ, ꯑꯊꯣꯏ ꯑꯍꯦꯟ ꯆꯥꯡꯗꯝꯅꯔꯛꯄ ꯃꯇꯝꯗ ꯂꯥꯏ ꯑꯩꯉꯣꯟꯗ ꯍꯨ ꯑꯣꯏꯍꯧꯒꯗꯣꯏꯅꯤ꯫ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏ ꯍꯦꯛꯇ ꯍꯥꯏꯒꯗꯧꯔꯤꯕꯅꯤ, ꯋꯥ ꯉꯥꯡꯂꯨꯕ ꯌꯥꯕꯁꯨ ꯅꯠꯇꯕ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯜꯁꯨ ꯑꯩꯒꯤ ꯂꯩꯄꯨ ꯁꯥꯕꯗ ꯌꯦꯛꯅꯕ ꯉꯥꯛꯇ ꯍꯦꯛꯇ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯂꯥꯏꯅꯤꯡꯊꯧꯗꯨ ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯂꯥꯏꯅꯤꯡꯊꯧꯒꯤ ꯇꯨꯡꯗꯒꯤ ꯂꯥꯏꯅꯨꯄꯤ ꯂꯥꯏꯔꯦꯝꯕꯤꯅ "ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯅꯤꯡꯊꯧꯒꯤ ꯁꯩꯔꯦꯡꯗꯣ." ꯁꯩꯔꯦꯡ ꯅꯠꯇꯦꯍꯦ, ꯏꯄꯨꯗꯧꯅ ꯃꯥꯒꯤ ꯐꯛꯂꯥꯡꯗ ꯏꯔꯒ ꯊꯝꯕꯗꯣ ꯆꯤꯟꯐꯥ ꯄꯨꯔꯒ ꯍꯥꯏꯔꯤꯅꯤ꯫ ꯏꯔꯒ ꯊꯝꯕ ꯑꯗꯨꯕꯨꯅꯤ ꯁꯩꯔꯦꯡ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯗꯣ ꯏꯅꯤꯡꯊꯧꯅ ꯏꯄꯨꯗꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯗꯣ ꯀꯩ ꯍꯥꯏꯔꯛꯂꯒꯦ? ꯍꯥ ꯑꯩꯕꯣ? ꯑꯣ, ꯉꯁꯥꯏ ꯏꯄꯨꯗꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯗꯣ? ꯅꯪꯗꯤ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯌꯥꯝ ꯈꯪꯉꯤꯀꯣ꯫ ꯏꯃꯥꯡꯗ ꯄꯥꯏꯈꯠꯈ꯭ꯔꯗꯤ ꯎꯍꯧꯕ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯨꯅꯤꯅꯦ ꯌꯥꯝ ꯈꯪꯉꯦ ꯍꯥꯏꯁꯦ꯫ ꯑꯣ ꯑꯗꯨꯔꯣ, ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯈ꯭ꯔꯕ ꯂꯥꯏ ꯑꯅꯤꯗꯣ ꯂꯥꯏꯒꯤ ꯃꯄꯣꯛꯇ ꯑꯃꯨꯛ ꯍꯟꯖꯤꯜꯍꯅꯣꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯏꯄꯨꯗꯧꯅ ꯌꯥꯍꯧꯗꯦ, ꯆꯩꯔꯥꯛ ꯐꯪꯖꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯏꯇꯧꯒꯤꯗꯨꯕꯨꯗꯤ ꯆꯨꯝꯗꯣꯏꯅꯤ꯫ ꯑꯗꯣ ꯂꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯉꯥꯛꯄꯤꯕ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯒꯨꯟ ꯑꯣꯏꯔꯤꯕꯅꯤ꯫ ꯏꯕꯨꯗꯧꯅ ꯍꯥꯏꯔꯛꯄꯁꯦ ꯏꯕꯨꯗꯧꯅ ꯍꯦꯛꯇ ꯆꯨꯝꯃꯤ꯫ ꯃꯤꯔꯝꯂꯦꯟꯗ ꯂꯩꯈꯤꯕ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯖꯠ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯆꯨꯁꯤꯜꯂꯒ ꯂꯥꯛꯂꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯂꯥꯏ ꯑꯩꯈꯣꯏꯅ ꯃꯤꯔꯝꯂꯦꯟꯗ ꯆꯠꯄ ꯊꯤꯡꯂꯤꯕꯁꯦ꯫ ꯑꯗꯣ ꯇꯥꯏꯕꯪ ꯃꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯁꯤꯁꯨ ꯑꯃꯨꯛꯇꯪ ꯍꯤꯡꯕ ꯄꯥꯝꯃꯤ ꯏꯕꯦꯝꯃ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯥꯏ ꯑꯅꯤꯗꯨꯒꯤ ꯑꯉꯥꯡꯗꯣ ꯏꯕꯥꯅꯤ ꯌꯣꯛꯎꯔꯁꯤꯔꯣ ꯃꯤꯔꯝꯂꯦꯟꯗ? ꯂꯥꯏꯅꯤꯡꯊꯧꯗꯨ ꯂꯥꯏꯔꯦꯝꯕꯤꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯉꯤ꯫ ꯁꯣꯝꯗ ꯂꯥꯏ ꯏꯄꯨꯗꯧꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ꯫ ꯀꯔꯤ? ꯂꯥꯏꯅꯤꯡꯊꯧꯒ ꯂꯥꯏꯔꯦꯝꯕꯤꯒ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯈ꯭ꯔꯦ ꯍꯥꯏꯕ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯂꯧꯊꯣꯛꯄ ꯇꯥꯔꯦ꯫ ꯂꯥꯏ ꯑꯃꯅ "ꯏꯄꯨ, ꯃꯗꯨꯗꯗꯤ ꯇꯧꯕꯤꯔꯨꯈꯤꯅꯨ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯤꯔꯝꯂꯦꯟ ꯌꯧꯔꯝꯈꯤꯔꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯉꯩ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯣ ꯂꯧꯊꯣꯛꯄꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯥꯂꯦꯝ ꯂꯩꯕꯥꯛꯇ ꯇꯥꯔꯒ ꯁꯤꯕ ꯇꯥꯔꯦ꯫ ꯍꯣꯏꯅꯦ ꯃꯗꯨꯃꯁꯨ ꯑꯃꯨꯛ ꯆꯨꯝꯃꯤꯅꯦ꯫ ꯃꯣꯏ ꯑꯅꯤꯗꯣ ꯂꯥꯏꯅꯤꯡꯊꯧꯒ ꯂꯥꯏꯔꯦꯝꯕꯤꯒꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯍꯦꯛ ꯃꯊꯪ ꯂꯩꯔꯝꯂꯦꯟ ꯑꯁꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯁꯨ ꯂꯧꯔꯤꯕꯅꯤ ꯂꯥꯏꯅꯤꯡꯊꯧꯅ꯫ ꯑꯩꯅ ꯉꯝꯗꯕ ꯀꯌꯥ ꯃꯥꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯤ꯫ ꯃꯣꯏ ꯑꯅꯤꯅ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯃꯤꯗꯨꯕꯨ ꯂꯥꯏ ꯃꯇꯩ ꯃꯅꯥꯎꯗꯣ ꯂꯧꯕ ꯆꯠꯂꯤꯔꯕ? ꯍꯥ? ꯂꯥꯏ ꯅꯨꯄꯤ ꯑꯃꯅ "ꯈꯪꯗꯦꯗ ꯏꯄꯨ, ꯃꯥꯂꯦꯝ ꯂꯩꯕꯥꯛꯇ ꯀꯔꯤ ꯐꯠꯇꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯄ ꯌꯥꯎꯔꯕꯅꯣ ꯍꯥꯏꯕ? ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯊꯨꯕꯒꯤ ꯀꯨꯝꯊꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯣ, ꯃꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇꯤ ꯑꯐꯕ ꯉꯥꯛꯇꯅꯤ꯫ ꯍꯣꯏ ꯌꯦꯡꯉꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯂꯤꯕꯗꯨꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯃꯈꯣꯏꯅꯤ ꯂꯥꯛꯄ ꯉꯥꯏꯔꯒ ꯈꯪꯂꯁꯤꯗꯨꯗꯤ꯫ ꯃꯌꯥꯝꯁꯨ ꯂꯥꯏꯅꯤꯡꯊꯧꯒ ꯂꯥꯏꯔꯦꯝꯕꯤꯒꯅ ꯃꯤꯔꯝꯂꯦꯟꯗꯒꯤ ꯍꯜꯂꯛꯄ ꯉꯥꯏꯕꯤꯔꯁꯤ ꯍꯥꯏꯕ ꯏꯕꯨꯗꯧꯒꯤ ꯋꯥꯐꯝꯗꯨ ꯂꯥꯏ ꯃꯌꯥꯝꯅꯁꯨ ꯌꯥꯅꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧꯗꯨ ꯂꯥꯏꯔꯦꯝꯕꯤꯒ ꯃꯕꯥꯅꯤ ꯃꯥꯂꯦꯝ ꯂꯩꯕꯥꯛ ꯌꯧꯕꯒ ꯂꯥꯏꯅꯤꯡꯊꯧꯅ "ꯑꯣ, ꯏꯇꯥꯎ ꯂꯥꯏꯅ ꯁꯤꯟꯅꯔꯝꯕ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ꯫ ꯏꯕꯨꯗꯧꯗꯣ ꯂꯥꯏ ꯏꯇꯥꯎꯅ ꯁꯨꯝꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯡꯗ꯭ꯔꯦ ꯏꯕꯦꯝꯃ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯊꯤꯕ ꯍꯧꯔꯁꯤ." "ꯑꯩꯈꯣꯏꯅ ꯊꯤꯕꯗꯤ ꯃꯤꯀꯨꯞ ꯐꯥꯔꯣꯏꯗꯦ ꯅꯤꯡꯊꯧ." ꯁꯣꯝꯗ ꯊꯦꯡꯒꯨ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯩ ꯆꯥꯛꯄ ꯂꯣꯛ ꯃꯔꯤꯜ ꯃꯇꯥꯏꯗꯨꯗ ꯃꯩ ꯃꯨꯠꯄ ꯉꯥꯏꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯦ꯫ ꯊꯦꯡꯒꯨ ꯂꯥꯕꯅ "ꯅꯨꯄꯤ, ꯑꯇꯣꯞꯄ ꯂꯝꯕꯤꯁꯨ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯀꯔꯝꯅ ꯏꯁꯤꯡ ꯑꯁꯤ ꯂꯥꯟꯁꯤꯒꯦ? ꯑꯩꯗꯤ ꯏꯐꯨꯠ ꯑꯗꯣ ꯌꯧꯔꯝꯗꯅ ꯍꯟꯁꯨ ꯍꯜꯂꯣꯏ, ꯊꯋꯥꯏꯁꯨ ꯊꯥꯔꯣꯏ꯫ ꯃꯇꯝ ꯑꯁꯨꯛ ꯆꯪꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯂꯥꯛꯂꯒ." "ꯊꯦꯡꯒꯨ ꯂꯥꯕ, ꯑꯩꯗꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯁꯣꯛꯊꯔꯛꯂꯦ꯫ ꯃꯐꯝꯁꯤꯗꯒꯤ ꯂꯦꯡꯕꯁꯨ ꯉꯝꯗ꯭ꯔꯦ." "ꯊꯦꯡꯒꯨ ꯑꯃ, ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ꯫ ꯁꯤꯔꯕꯁꯨ ꯏꯐꯨꯠ ꯑꯗꯨ ꯌꯧꯔꯝꯂꯒ ꯁꯤꯒꯗꯕꯅꯤ꯫ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯎꯆꯦꯛ ꯑꯆꯧꯕ ꯑꯃꯅꯤꯒ ꯄꯥꯏꯊꯔꯛꯂꯕꯗꯤ ꯐꯅꯤꯗ꯫ ꯎꯆꯦꯛ ꯑꯗꯨꯗ ꯑꯩꯈꯣꯏꯅꯤꯕꯨ ꯃꯩ ꯆꯥꯛꯄ ꯂꯣꯛ ꯃꯔꯤꯜꯁꯦ ꯑꯃꯨꯛꯇ ꯅꯥꯟꯊꯣꯛꯄꯤꯅꯕ ꯍꯥꯏꯖꯒꯦꯕꯣ." ꯊꯦꯡꯒꯨ ꯃꯇꯩ ꯃꯅꯥꯎꯗꯨ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗꯒꯤ ꯅꯣꯡꯁꯥ ꯑꯃꯣꯝꯗꯨ ꯒ꯭ꯔ ꯒ꯭ꯔ ꯂꯥꯎꯅ ꯈꯪꯈꯣꯡ ꯈꯣꯡꯖꯤꯜꯂꯛꯏ꯫ ꯊꯦꯡꯒꯨ ꯃꯇꯩ ꯃꯅꯥꯎꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯊꯦꯡꯒꯨ ꯑꯅꯤꯗꯨ ꯅꯣꯡꯁꯥꯗꯨꯗ ꯍꯦꯛ ꯌꯦꯡꯕꯒ ꯇꯥꯏꯕꯪ ꯃꯤ ꯃꯔꯤꯗꯨ ꯅꯣꯡꯁꯥ ꯑꯃꯣꯝꯒꯤ ꯃꯊꯛꯇ ꯇꯣꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯁꯥꯒꯤ ꯃꯆꯥ ꯃꯉꯥꯗꯨꯁꯨ ꯅꯣꯡꯁꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯣꯜꯂꯤꯗꯨ ꯅꯣꯡꯁꯥ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯒ ꯊꯦꯡꯒꯨ ꯑꯅꯤꯗꯨꯗ "ꯅꯈꯣꯏ ꯑꯅꯤꯁꯨ ꯏꯐꯨꯠ ꯑꯗꯣ ꯊꯤꯕ ꯂꯥꯛꯂꯤꯕ꯭ꯔꯥ?" ꯊꯦꯡꯒꯨ ꯂꯥꯕꯅ "ꯑꯆꯨꯝꯕꯅꯤ ꯃꯔꯨꯞ, ꯏꯐꯨꯠ ꯊꯤꯕ ꯂꯥꯛꯄꯅꯤ." "ꯑꯩꯈꯣꯏꯁꯨ ꯏꯐꯨꯠ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯐꯨꯠ ꯑꯗꯨꯗ
ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯇꯤꯌꯥ ꯃꯊꯛꯇ ꯄꯥꯏꯔꯤꯕ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥ ꯑꯃꯁꯨ ꯏꯐꯨꯠ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯤ꯫ ꯊꯋꯥꯏ ꯄꯥꯟꯕ ꯂꯤꯁꯤꯡ ꯀꯌꯥ ꯑꯃꯅꯁꯨ ꯏꯐꯨꯠ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜꯁꯦ ꯂꯦꯞꯇꯅ ꯂꯤꯔꯤ꯫ ꯊꯦꯡꯒꯨꯂꯥꯕꯅ ꯑꯗꯨꯅꯤ ꯃꯔꯨꯞ, ꯂꯥꯏꯒꯤ ꯃꯄꯥꯎ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯍꯥꯏꯕꯕꯨ ꯏꯐꯨꯠ ꯑꯗꯨꯗ ꯌꯧꯔꯛ ꯄꯥꯟꯕꯗꯨꯅ ꯈꯨꯗꯣꯡꯆꯥꯕꯁꯦ ꯐꯪꯒꯅꯤ, ꯃꯁꯤ ꯈꯛꯇꯅꯤ꯫ ꯃꯣꯂꯤꯅ ꯃꯔꯨꯞ ꯑꯅꯤ, ꯅꯣꯡꯁꯥ ꯑꯃꯣꯝꯅ ꯍꯥꯏꯕꯗꯤ ꯏꯐꯨꯠ ꯑꯗꯨꯗ ꯂꯩꯔꯝꯒꯗꯧꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯄꯣꯛꯄ ꯑꯉꯥꯡ ꯑꯃꯅꯤ꯫ ꯍꯥꯏꯕꯗꯤ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯤ ꯑꯣꯜꯂꯒ ꯇꯥꯏꯕꯪ ꯃꯤꯒ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅꯤꯒꯤ ꯃꯆꯥꯗꯣ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯝꯇ ꯌꯥꯎꯗꯅ ꯄꯣꯛꯄꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯃꯍꯥꯛꯅ ꯂꯤꯕꯤ꯫ ꯊꯦꯡꯒꯨ ꯃꯇꯩ ꯃꯅꯥꯎꯗꯨ ꯌꯦꯡꯅꯔꯒ ꯊꯦꯡꯒꯨꯂꯥꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯗꯣ ꯌꯣꯛꯄꯤꯅꯕꯒꯤꯗꯃꯛ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯂꯩꯋꯣꯛ ꯆꯦꯟꯒꯗ꯭ꯔꯅꯦ? ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯣꯠ ꯑꯃꯗꯤ ꯌꯥꯎꯔꯝꯒꯗꯧ ꯃꯥꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗ꯫ ꯅꯣꯡꯁꯥ ꯑꯃꯣꯝꯅ ꯑꯆꯨꯝꯕꯅꯤ, ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯏꯄꯨ ꯐꯧꯔꯥꯅ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯗꯣ ꯌꯣꯛꯄ ꯉꯝꯕ ꯃꯤꯗ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇ ꯈꯥꯎꯖꯥꯎ ꯈꯥꯎꯖꯥꯎ ꯄꯤꯒꯦ ꯍꯥꯏꯔꯤ ꯖꯥꯠꯂꯥ? ꯇꯣꯃꯥꯅ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯈꯪꯒꯦ ꯍꯥꯏꯔꯗꯤ ꯏꯐꯨꯠꯇꯨ ꯅꯠꯇꯕꯤꯗ ꯂꯥꯏ ꯃꯇꯩ ꯃꯅꯥꯎꯗꯣ ꯊꯦꯡꯅꯅꯕ ꯆꯠꯂꯁꯤ꯫ ꯅꯣꯡꯁꯥ ꯑꯃꯣꯝꯅ ꯑꯃꯨꯛ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯔꯤꯕꯗꯣ ꯏꯐꯨꯠꯇꯨꯗꯅꯤ ꯃꯌꯥꯝ, ꯃꯐꯝ ꯑꯇꯩꯗ ꯊꯤꯗꯨꯅꯁꯨ ꯊꯦꯡꯅꯔꯔꯣꯏ꯫ ꯂꯣꯛꯇꯨꯝꯅ ꯅꯣꯡꯁꯥ ꯑꯃꯣꯝ, ꯅꯪ ꯏꯇꯥꯎ ꯊꯦꯡꯒꯨ ꯑꯅꯤꯁꯦ ꯑꯣꯝꯕꯤꯔꯛꯑꯣ, ꯑꯗꯨꯒ ꯑꯉꯥꯡ ꯃꯉꯥꯁꯤꯅ ꯑꯩꯈꯣꯏ ꯃꯔꯤꯅ ꯀꯣꯜꯂꯒꯦ, ꯑꯗꯨꯒ ꯅꯣꯡꯁꯥ ꯑꯃꯣꯝ ꯅꯍꯥꯛꯅ ꯃꯩ ꯆꯥꯛꯂꯤꯕ ꯑꯄꯥꯛꯄ ꯂꯣꯛꯁꯦ ꯉꯝꯅꯕ ꯆꯣꯡꯕꯤꯔꯣ꯫ ꯅꯣꯡꯁꯥ ꯑꯃꯣꯝꯗꯨ ꯊꯦꯡꯒꯨ ꯑꯅꯤꯗꯨ ꯃꯌꯥꯗꯨ ꯎꯝꯕꯤꯔꯤ, ꯑꯗꯨꯒ ꯅꯣꯡꯁꯥ ꯃꯆꯥ ꯃꯉꯥꯗꯨꯅ ꯃꯈꯣꯏ ꯃꯔꯤꯅ ꯆꯦꯠꯅ ꯀꯣꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯡꯁꯥ ꯑꯃꯣꯝꯗꯨꯅ ꯃꯩ ꯆꯥꯛꯄ ꯂꯣꯛꯇꯨ ꯆꯣꯡꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯥꯏꯅꯤꯡꯊꯧꯒ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯁꯨ ꯂꯥꯏ ꯃꯇꯩ ꯃꯅꯥꯎꯗꯨ ꯑꯇꯤꯌꯥ ꯃꯊꯛꯇ ꯄꯥꯏꯅ ꯄꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯆꯠꯂꯒ ꯑꯃꯨꯛ ꯊꯤꯁꯤꯔ ꯏꯕꯦꯝꯃ? ꯅꯔꯛ ꯃꯣꯡꯁꯣꯡ ꯃꯔꯛꯁꯤꯗ ꯀꯃꯥꯏꯅ ꯊꯤꯕ ꯎꯗꯣꯏꯅꯣ? ꯂꯩꯃꯥꯏꯗ ꯃꯤ ꯊꯤꯒꯦ ꯍꯥꯏꯔꯕꯗꯤ ꯑꯇꯤꯌꯥꯗꯒꯤ ꯌꯦꯡꯊꯒꯗꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯥꯗ ꯎꯃꯥꯏꯕꯤ ꯆꯕꯨꯜ ꯑꯃ ꯂꯩ ꯂꯩꯗꯅ ꯄꯥꯏꯔꯤꯁꯦ ꯀꯔꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯣꯏꯁꯤꯡꯁꯤꯁꯨ ꯃꯥꯂꯦꯝꯗ ꯂꯣꯏꯅ ꯌꯦꯡꯊꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯤꯕ ꯃꯥꯜꯂꯦ꯫ ꯏꯐꯨꯠꯇꯨꯕꯨ ꯃꯗꯣ ꯊꯤꯔꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯇꯨ ꯑꯥꯗꯁꯨ ꯌꯣꯡ ꯁꯪꯒꯨ ꯁꯪꯒꯨ ꯑꯃ ꯂꯧꯕꯨꯛ ꯂꯝꯌꯥꯏꯗ ꯆꯦꯜꯂꯤꯕꯁꯦ ꯎꯔꯦꯗꯅ? ꯉꯥꯏꯈꯣ ꯏꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯁꯥ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯍꯨꯞꯆꯤꯟꯅꯔꯛꯂꯤꯕꯁꯦ? ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯩꯔꯦ꯫ ꯏꯅꯤꯡꯊꯧ, ꯎꯃꯥꯏꯕꯤꯁꯤꯡ ꯑꯁꯤꯁꯨ ꯁꯥ ꯎꯆꯦꯛꯁꯤꯡꯅ ꯆꯦꯟꯁꯤꯟꯅꯈ꯭ꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯨꯡꯅ ꯂꯣꯏꯅ ꯄꯥꯏꯁꯤꯟꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯑꯅꯤꯒꯤ ꯂꯩꯐꯝ ꯏꯐꯨꯠ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯅ ꯈꯪꯂꯤ꯫ ꯏꯐꯨꯠ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯈꯟꯖꯔꯝꯕꯗꯤ ꯏꯐꯨꯠ ꯑꯁꯤ ꯌꯥꯝꯅ ꯄꯤꯛꯄ ꯄꯨꯈ꯭ꯔꯤ ꯃꯆꯥꯃꯨꯛꯇ ꯆꯥꯎꯕ ꯏꯁꯤꯡꯀꯣꯝ ꯑꯃ ꯑꯣꯏꯅ ꯈꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯟꯅꯔꯤꯕꯗꯨꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯏꯐꯨꯠ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯅ ꯀꯣꯡꯒꯣꯜ ꯀꯥꯔꯒ ꯂꯩꯔꯝꯂꯦ꯫ ꯏꯐꯨꯠ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯀꯛꯆꯦꯡ ꯁꯪꯒꯨ ꯑꯃꯁꯨ ꯂꯦꯞꯂꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯛꯆꯦꯡ ꯅꯤꯡꯊꯧꯅ ꯀꯔꯤꯅꯣꯗ ꯀꯣꯡꯒꯣꯜꯅ ꯌꯣꯜꯂꯕ ꯏꯁꯤꯡ ꯏꯄꯥꯛ ꯑꯁꯤꯗ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯀꯔꯝ ꯍꯥꯏꯅ ꯁꯅꯥ ꯂꯨꯄꯥ ꯃꯅꯤꯃꯨꯛꯇꯥꯗꯨ ꯊꯤꯔꯨꯒꯗꯣꯏꯅꯣ? ꯀꯥꯟꯅꯗꯦ, ꯍꯜꯂꯁꯤ, ꯈꯣꯏꯍꯤ ꯑꯣꯏꯅ ꯂꯣꯛꯄ ꯆꯠꯂꯨꯁꯤ꯫ ꯀꯛꯆꯦꯡꯁꯤꯡꯗꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯏꯐꯨꯠ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯂꯩꯔꯥꯏ ꯑꯃꯗ ꯈꯣꯏ ꯆꯕꯨꯜ ꯑꯃ ꯇꯣꯡꯂꯒ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤ ꯑꯃꯅ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤꯅ ꯏꯁꯤꯡ ꯏꯄꯥꯛ, ꯑꯗꯨꯒ ꯂꯩꯕꯥꯎꯗꯅ ꯏꯐꯨꯠ ꯃꯆꯥ ꯑꯃ, ꯃꯆꯤꯟ ꯌꯥꯝꯅ ꯊꯤꯕ ꯂꯥꯏꯁꯨ ꯂꯩꯕ ꯑꯣꯏꯔꯦ꯫ ꯀꯥꯟꯅꯗꯦ ꯂꯟꯃꯤꯁꯥ, ꯊꯕꯛ ꯆꯤꯜꯂꯤ꯫ ꯃꯌꯥꯝ ꯅꯁꯥ ꯅꯁꯥꯒꯤ ꯅꯁꯥꯁꯤꯡꯗꯣ ꯌꯥꯡꯅ ꯍꯨꯝꯃꯒ ꯂꯩꯕ ꯃꯌꯥꯝꯁꯦ ꯀꯤꯍꯜꯂꯝꯂꯒ ꯌꯥꯡꯅ ꯄꯥꯏꯈ꯭ꯔꯁꯤ꯫ ꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯥꯏꯈ꯭ꯔꯦ꯫ ꯌꯣꯡ ꯆꯕꯨꯜ ꯑꯃ ꯂꯦꯞꯂꯝꯕꯗꯨꯁꯨ ꯎꯋꯥ ꯎꯋꯥ ꯂꯥꯎꯔꯝꯂꯒ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯎꯆꯦꯛꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯄꯥꯏꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯏꯐꯨꯠ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯍꯧꯔꯤꯕꯁꯤ ꯊꯦꯡꯒꯨ ꯑꯅꯤꯗꯨꯒ ꯇꯥꯏꯕꯪꯃꯤ ꯃꯔꯤꯗꯨꯒ ꯅꯣꯡꯁꯥ ꯇꯔꯨꯛꯇꯨ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯜꯗ ꯁꯥ ꯉꯥ ꯃꯆꯥ ꯃꯆꯥ ꯈꯔꯒ꯫ ꯊꯦꯡꯒꯨꯂꯥꯕꯅ ꯁꯤꯗꯤ ꯏꯁꯤꯡ ꯏꯄꯥꯛꯅꯤꯅ ꯅꯨꯄꯤ? ꯍꯣꯏ ꯃꯥꯅꯤ, ꯑꯗꯣ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯁꯥꯕ ꯖꯥꯠꯂꯥ ꯀꯣꯡꯒꯣꯜ ꯑꯗꯨꯝ ꯀꯥꯔꯒ ꯂꯩꯔꯤꯕꯁꯤꯕꯣ? ꯅꯣꯡꯁꯥ ꯑꯃꯣꯝꯅ ꯏꯐꯨꯠ ꯑꯁꯤꯒꯤ ꯃꯁꯥꯒꯤꯅꯤ꯫ ꯏꯐꯨꯠ ꯑꯁꯤꯗ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯃꯆꯥꯛ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯣꯡꯒꯣꯜ ꯀꯥꯕ ꯏꯁꯤꯡ ꯏꯐꯨꯠ ꯍꯥꯏꯅ ꯂꯩꯕꯥꯎꯗ ꯌꯥꯎꯕꯗꯨꯗ ꯏꯐꯨꯠ ꯑꯁꯦ ꯀꯤꯕꯅꯤ, ꯃꯒꯨꯟ ꯂꯩꯕ ꯏꯐꯨꯠ ꯑꯣꯏꯅ ꯈꯟꯅꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯏꯐꯨꯠ ꯑꯁꯤꯕꯨ ꯎꯅꯤꯡꯕ ꯌꯦꯡꯅꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯌꯦꯡꯕ ꯂꯥꯛꯅꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯏꯁꯤꯡ ꯏꯐꯨꯠꯇꯨꯗ ꯌꯦꯡꯅꯔꯤꯉꯩ ꯅꯣꯡꯁꯥ ꯃꯆꯥꯁꯤꯡꯗꯨ ꯑꯇꯤꯌꯥ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯈꯣꯡꯕꯗꯨꯗ ꯂꯣꯛꯇꯨꯝꯅ ꯀꯔꯤꯅꯣ ꯃꯣꯏ ꯃꯉꯥꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯌꯦꯡꯂꯤꯕꯁꯤꯅ? ꯂꯥꯏꯅꯤꯅꯦ! ꯇꯨ ꯃꯌꯥꯝ ꯑꯇꯤꯌꯥ ꯃꯊꯛꯇ ꯂꯥꯏꯅꯤ ꯄꯥꯏꯊꯔꯦ!
ꯏꯐꯨꯠ ꯏꯄꯥꯛꯁꯤꯒꯤ ꯃꯌꯥꯏꯗ ꯂꯥꯏ ꯑꯅꯤꯁꯦ ꯏꯁꯤꯡ ꯑꯁꯤꯗ ꯅꯦꯠꯂꯒ ꯂꯩꯈ꯭ꯔꯦ꯫ ꯏꯐꯨꯠ ꯏꯄꯥꯛ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯏꯁꯤꯡ ꯀꯣꯡꯒꯣꯜ ꯌꯦꯡꯂꯒ ꯂꯩꯍꯧꯕ ꯁꯥ ꯉꯥꯁꯤꯡꯗꯨꯁꯨ ꯂꯥꯏꯅꯤꯡꯊꯧꯒ ꯂꯥꯏꯔꯦꯝꯕꯤꯒꯤ ꯎꯕꯗ ꯉꯛꯄꯅ ꯂꯣꯏꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯂꯥꯛꯄꯒ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯐꯨꯠ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯐꯖꯕ ꯌꯨꯝ ꯑꯃꯗꯒꯤ ꯃꯆꯥꯗꯨ ꯄꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯣꯂꯤ, ꯇꯣꯃꯥ, ꯐꯧꯔꯥ ꯑꯃꯗꯤ ꯂꯨꯛꯇꯨꯝ ꯃꯈꯣꯏ ꯃꯔꯤꯗꯨ ꯅꯨꯡꯁꯥꯒꯤ ꯃꯅꯪꯒꯟꯗ ꯂꯦꯞꯄꯒ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯕ ꯂꯥꯏ ꯑꯅꯤꯗꯨ ꯌꯦꯡꯂꯒ ꯂꯨꯛꯇꯨꯝꯅ "ꯑꯣ, ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯉꯝꯗꯕꯒꯤ ꯃꯔꯝꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯨꯆꯨ ꯁꯕꯥꯜ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯗꯒꯤ ꯌꯥꯝꯅ ꯇꯣꯈꯥꯏꯕ ꯁꯤꯅ ꯑꯣꯏꯕ ꯇꯥꯏꯗꯅ?" ꯇꯣꯃꯥꯅ "ꯃꯥꯅꯤ, ꯑꯩꯈꯣꯏꯒ ꯃꯈꯣꯏ ꯌꯦꯡꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯑꯈꯟꯅꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯕꯨ ꯌꯣꯛꯄꯤꯍꯧꯅꯕ ꯑꯩꯈꯣꯏꯕꯨ ꯀꯧꯕ ꯑꯣꯏꯔꯦ." ꯂꯥꯏ ꯃꯇꯩ ꯃꯅꯥꯎꯗꯨ ꯑꯉꯥꯡꯗꯨ ꯄꯝꯂꯒ ꯂꯥꯏꯅꯤꯡꯊꯧꯒ ꯂꯥꯏꯔꯦꯝꯕꯤꯒꯗ ꯌꯦꯡꯂꯒ ꯂꯥꯏ ꯅꯨꯄꯥꯅ ꯂꯥꯏꯅꯤꯡꯊꯧꯗ "ꯇꯥꯏꯕꯪ ꯃꯤꯔꯛꯇꯁꯨ ꯇꯤꯟꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒ ꯂꯩꯔꯝꯂꯦꯟꯗꯁꯨ ꯇꯤꯟꯕ ꯌꯥꯗ꯭ꯔꯕ ꯏꯇꯩ ꯏꯅꯥꯎꯅ ꯏꯆꯥꯒꯤꯗꯃꯛ ꯈꯜꯂꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯅꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯏꯆꯥꯁꯤꯃ ꯃꯈꯣꯏꯗ ꯁꯤꯟꯅꯔꯝꯂꯒ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯩꯔꯝꯂꯦꯟꯗ ꯑꯃꯨꯛ ꯄꯨꯕꯤꯔꯣ ꯏꯅꯤꯡꯊꯧ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯉꯥꯡꯁꯦ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ꯭ꯔꯅꯦ? ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯉꯥꯡꯁꯦ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩꯈꯣꯏꯒꯤ ꯏꯇꯨꯡ ꯏꯟꯅꯕ ꯉꯝꯒꯗ꯭ꯔꯅꯦ ꯍꯥ?" ꯂꯥꯏ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥ ꯂꯥꯏ ꯅꯨꯄꯤꯗꯨꯅ "ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯂꯥꯏꯒꯤ ꯃꯄꯣꯛꯄꯨ ꯌꯥꯝꯅ ꯀꯜꯂꯛꯆꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯆꯥ ꯀꯥꯏꯅꯕ ꯉꯝꯒꯗꯧ ꯃꯥꯟꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯂꯩꯔꯝꯂꯦꯟꯗ ꯑꯃꯨꯛ ꯄꯨꯕꯤꯈ꯭ꯔꯣ꯫ ꯑꯩꯗꯤ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯏꯆꯥꯒ ꯂꯩꯖꯍꯧꯔꯒꯦ." ꯂꯥꯏꯔꯦꯝꯕꯤꯅ "ꯐꯤꯕꯝꯁꯤꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯑꯃ ꯑꯣꯏꯒꯗꯧꯔꯦ ꯏꯅꯤꯡꯊꯧ꯫ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯗꯤ ꯂꯩꯔꯝꯂꯦꯟꯗ ꯀꯔꯝꯅ ꯍꯤꯡꯍꯟꯕ ꯉꯝꯒꯅꯤ? ꯃꯤꯑꯣꯏꯕꯅ ꯃꯤꯑꯣꯏꯕꯅꯤ, ꯑꯗꯨꯒ ꯂꯥꯏꯅ ꯂꯥꯏꯅꯤ꯫ ꯂꯥꯏ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯤꯒ ꯌꯥꯝ ꯈꯦꯠꯅꯕꯅꯤ." ꯁꯣꯝꯗ ꯊꯦꯡꯒꯨ ꯃꯇꯩ ꯃꯅꯥꯎꯗꯨꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯒꯦ ꯈꯜꯂꯛꯏ꯫ ꯊꯦꯡꯒꯨ ꯂꯥꯕꯅ "ꯑꯣ, ꯑꯉꯥꯡꯁꯤ ꯂꯥꯏꯁꯤꯅ ꯂꯧꯕ ꯂꯥ ꯃꯥꯜꯂꯦ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯏꯐꯨꯠ ꯑꯁꯤꯒꯤ ꯀꯣꯡꯒꯣꯜꯁꯦ ꯌꯦꯡꯂꯒ ꯍꯟꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯀꯔꯤꯁꯨ ꯐꯪꯂꯔꯣꯏ." ꯊꯦꯡꯒꯨ ꯂꯥꯕꯗꯨ ꯆꯠꯅꯕ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯅꯨꯡꯗꯨꯝ ꯑꯃꯅ ꯌꯩꯁꯤꯜꯂꯨꯕꯗꯒꯤ ꯊꯦꯡꯒꯨ ꯂꯥꯕꯗꯨ ꯏꯐꯨꯠ ꯏꯄꯥꯛꯇꯨꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯊꯔꯒ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯏꯐꯨꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯌꯥꯝꯗꯨ ꯄꯥꯈꯠꯅꯩ꯫ ꯊꯦꯡꯒꯨ ꯑꯃꯣꯝꯗꯨꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯀꯟꯅꯕꯒꯤꯗꯃꯛ ꯏꯐꯨꯠ ꯑꯗꯨꯗ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯆꯣꯡꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯦꯡꯒꯨ ꯑꯅꯤꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯂꯥꯏ ꯃꯇꯩ ꯃꯅꯥꯎꯗꯨ ꯊꯦꯡꯒꯨ ꯃꯇꯩ ꯃꯅꯥꯎꯗꯨ ꯌꯦꯡꯂꯒ ꯂꯥꯏ ꯅꯨꯄꯤꯒꯤ ꯅꯨꯄꯥꯗꯨꯅ ꯊꯦꯡꯒꯨꯗ "ꯅꯈꯣꯏ ꯑꯅꯤꯁꯨ ꯏꯐꯨꯠ ꯑꯁꯤꯗ ꯂꯩꯕ ꯑꯗꯨꯝ ꯌꯥꯔꯅꯤ꯫ ꯏꯁꯤꯡ ꯏꯐꯨꯠ ꯑꯁꯤꯕꯨ ꯉꯥꯏꯍꯥꯛ ꯁꯦꯟꯅꯕ ꯂꯩꯍꯧꯔꯁꯤ." ꯅꯣꯡꯁꯥ ꯌꯥꯎꯅ ꯃꯌꯥꯝꯗ ꯅꯣꯛꯃꯤꯟꯅꯩ꯫ ꯂꯥꯏꯅꯤꯡꯊꯧꯅ "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯅꯈꯣꯏ ꯑꯅꯤꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ, ꯅꯪ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯣ꯫ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯦ ꯂꯩꯔꯝꯂꯦꯟꯗ ꯄꯨꯈꯠꯂꯒ ꯏꯄꯨꯗꯧꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯥꯏꯅꯍꯟꯒꯅꯣꯅ ꯍꯥꯏꯖꯔꯒꯦ." ꯂꯥꯏ ꯃꯁꯦꯜꯁꯨ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯣꯂꯤ, ꯇꯣꯃꯥ, ꯐꯧꯔꯥ, ꯂꯣꯛꯇꯨꯝ ꯑꯃꯗꯤ ꯅꯣꯡꯁꯥ ꯃꯄꯤ ꯃꯆꯥꯁꯤꯡꯅ ꯂꯥꯏꯁꯤꯡꯗꯨꯗ "ꯑꯩꯈꯣꯏꯁꯨ ꯃꯃꯥ ꯃꯆꯥꯁꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ." ꯑꯁꯨꯝꯅ ꯂꯥꯎꯁꯤꯜꯂꯛꯏ꯫ ꯊꯦꯡꯒꯨ ꯃꯇꯩ ꯃꯅꯥꯎꯗꯨꯁꯨ ꯂꯥꯎꯁꯤꯜꯂꯛꯏ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯥꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯆꯥꯗꯨꯁꯨ ꯆꯥꯎꯔꯦ꯫ ꯅꯣꯡꯁꯥꯃꯣꯡꯒꯤ ꯃꯆꯥ ꯃꯉꯥꯗꯨꯒ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯉꯥꯛꯁꯦꯟꯃꯤꯟꯅꯔꯤ꯫ ꯅꯣꯡꯃ ꯂꯥꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯣꯡꯁꯥ ꯃꯆꯥꯁꯤꯡꯒ ꯁꯥꯟꯅꯃꯤꯟꯅꯔꯤꯉꯩ ꯑꯉꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗꯒꯤ ꯇꯞꯅ ꯄꯥꯏꯈꯠꯂꯛꯂꯒ ꯑꯄꯥꯏꯕ ꯎꯆꯦꯛ ꯇꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥ ꯅꯣꯡꯁꯥ ꯑꯃꯣꯝ ꯑꯗꯨꯒ ꯃꯣꯂꯤ, ꯐꯧꯔꯥ, ꯇꯣꯃꯥ, ꯂꯣꯛꯇꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯑꯆꯧꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯅ ꯐꯝꯅ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯅꯤꯡꯊꯧꯒ ꯂꯥꯏꯔꯦꯝꯕꯤꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯒ ꯂꯩꯔꯝꯂꯦꯟꯗꯒꯤ ꯀꯨꯝꯊꯔꯛꯄ ꯇꯥꯟꯖꯥ ꯑꯣꯏꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨ ꯎꯔꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯂꯥꯏꯒꯤ ꯃꯆꯥ ꯑꯗꯨꯝ ꯑꯣꯏꯔꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯃꯤ꯫ ꯂꯩꯔꯝꯂꯦꯟꯗꯒꯤꯁꯨ ꯂꯥꯏꯌꯥꯝꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯨ ꯎꯔꯒ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯥꯏ ꯏꯄꯨꯗꯧꯅ "ꯑꯩꯗꯤ ꯈꯪꯉꯤꯗ, ꯂꯥꯏꯅ ꯄꯣꯛꯄ ꯃꯆꯥꯕꯨ ꯀꯔꯝ ꯍꯥꯏꯅ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯣꯏꯗꯣꯏꯅꯣ? ꯏꯁꯨ ꯑꯁꯤꯕꯨ ꯌꯣꯛꯀꯅꯤ, ꯉꯥꯛ ꯁꯦꯟꯅꯕꯤꯒꯅꯤ ꯍꯥꯏꯗꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯩꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯅ ꯄꯥꯝꯅ ꯆꯥꯅꯕ, ꯁꯤꯖꯤꯟꯅꯕ ꯆꯤꯟꯖꯥꯛ ꯄꯣꯠꯂꯝ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯟꯗꯅ ꯃꯍꯩ ꯆꯣꯡꯍꯟꯒꯅꯤ." ꯂꯩꯌꯥꯝꯁꯥ, ꯂꯩꯌꯥꯝꯗꯨꯁꯨ ꯏꯄꯨꯗꯧꯗ ꯂꯣꯏꯅ ꯌꯦꯡꯅꯩ꯫ ꯏꯄꯨꯗꯧꯅ "ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯈꯛ ꯑꯣꯏꯔꯕꯁꯨ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯃꯨꯁꯤꯗꯅ꯫ ꯃꯤꯔꯝꯂꯦꯟꯁꯤ ꯌꯥꯝꯅ ꯐꯖꯔꯝꯒꯗꯧꯕ, ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯤ." ꯂꯥꯏ ꯃꯌꯥꯝꯗꯨ ꯏꯄꯨꯗꯧꯗ ꯌꯦꯡꯂꯒ ꯍꯔꯥꯎꯅ ꯈꯨꯕꯥꯛ ꯈꯨꯅꯩ꯫
ꯑꯁꯨꯝꯅ ꯂꯥꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯑꯁꯣꯏꯕ ꯊꯕꯛ ꯑꯃꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯀ ꯂꯩꯔꯝ ꯂꯩꯅ ꯂꯩꯕ ꯂꯩꯌꯥꯝꯁꯤꯡꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯟꯗꯨꯅ ꯃꯤ ꯑꯃꯗꯤ ꯂꯥꯏ ꯅꯠꯇ꯭ꯔꯒ ꯁꯥ ꯉꯥ ꯍꯥꯏꯕ ꯈꯦꯟꯅꯕ ꯑꯝꯇ ꯂꯩꯇꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ